ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯂꯦ, ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯁꯤꯛ ꯁꯤꯛꯄ ꯏꯃꯝ ꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯌꯨꯝꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯅ ꯆꯂꯥꯝꯕ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯑꯆꯤꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯃꯊꯟꯇ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯝ ꯃꯇꯝꯒ ꯑꯣꯏꯔꯦ, ꯅꯨꯡꯁꯤꯁꯨ ꯇꯣꯛꯅ ꯉꯟꯅ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯗꯕ, ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯝꯅ ꯁꯣꯟꯗꯨꯅ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯁꯣꯠ ꯁꯣꯠ ꯇꯧꯔꯛꯏ꯫ ꯍꯩ, ꯀꯅꯥꯅꯣ? ꯀꯅꯥꯝ ꯂꯩꯇꯦꯅ, ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯤꯕ꯭ꯔꯅꯦ? ꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯍꯟꯗꯛꯇꯤ ꯃꯁꯥꯗ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯇꯧꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯐꯠ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯆꯂꯥꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯕꯤ ꯒꯝ ꯒꯝ ꯂꯥꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯣꯟꯊꯣꯡꯁꯩꯗꯨ ꯆꯤꯡꯊꯣꯛꯂꯒ ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯏꯟ ꯏꯟꯊꯨꯔꯛꯏ꯫ ꯆꯂꯥꯝꯕ ꯎꯕ꯭ꯔꯥꯡ ꯁꯤꯠꯂꯒ ꯈꯗꯥꯡꯗꯨꯅ ꯁꯨꯖꯤꯜꯂꯒ ꯊꯥꯏ꯫ ꯑꯌꯣ, ꯑꯩꯁꯤ ꯈꯗꯥꯡ ꯌꯥꯎꯗ꯭ꯔꯦ꯫ ꯀꯅꯥꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯇꯝꯅꯔꯤꯁꯦ? ꯍꯩ, ꯅꯄꯥ ꯊꯧꯔꯥꯏꯕꯖ ꯀꯅꯥꯅꯣꯍꯦ? ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯂꯥꯎꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯏ꯫ ꯑꯩꯅꯤ ꯇꯥ ꯆꯂꯥꯝꯕ, ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯎꯏꯃꯥ, ꯁꯤꯔꯦ! ꯃꯨꯠ! ꯍꯥꯏꯔꯒ ꯆꯂꯥꯝꯕꯗꯣ ꯍꯧ ꯊꯥꯗꯅ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨꯃ ꯁꯣꯛꯂꯒ ꯀꯥꯈꯠꯂꯛꯄꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ, ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤꯗꯨꯕꯨ ꯇꯥ ꯆꯂꯥꯝꯕ ꯅꯠꯇ꯭ꯔꯣ? ꯃꯥꯗꯤ ꯂꯩꯇꯦꯅ꯫ ꯇꯥ ꯆꯂꯥꯝꯕꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩ ꯈꯣꯡ ꯑꯝꯇ ꯍꯥꯝꯖꯔꯣꯏ, ꯃꯇꯥꯝꯁꯤꯗꯤ ꯑꯩ ꯏꯃꯨꯡꯗ ꯆꯪꯖꯍꯧꯔꯒꯦ꯫ ꯑꯁ, ꯁꯤꯁꯨ ꯈꯥꯡꯖꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯒꯦ? ꯑꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯀꯩꯅꯣ? ꯑꯩ ꯃꯅꯤꯅꯤ ꯀꯩꯅꯣ, ꯀꯤꯕꯤꯗꯦ꯫ ꯃꯅꯤ ꯕꯥꯜꯇꯤꯟꯗꯨꯃ ꯌꯥꯜꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯟꯆꯠ ꯂꯥꯛꯏ꯫ ꯑꯁ, ꯁꯤ ꯇꯧꯔꯦ, ꯇꯥꯔꯦ, ꯅꯪꯗꯕ ꯇꯥꯔꯦꯅꯦ ꯑꯩꯕꯣ꯫ ꯑꯗꯨꯕꯨ ꯈꯣꯡ ꯍꯥꯝꯐꯝꯒꯤ ꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯃꯥꯟꯕ ꯃꯁꯝꯒ ꯐꯥꯔꯤ ꯐꯥꯔꯤ ꯇꯧꯔꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯅꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕ ꯐꯥꯎꯉꯝꯗ ꯕꯥꯜꯇꯤꯟꯗꯨꯒ ꯀꯩꯒ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯗꯨꯅ ꯈꯞ ꯈꯞ ꯆꯤꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯍꯩꯃ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ? ꯏꯃꯥꯅꯤꯅꯦ ꯅꯪꯕꯣ, ꯅꯃꯤꯠ ꯅꯅꯥꯒ ꯌꯨꯡꯈꯠꯇꯅ! ꯍꯩꯃ, ꯇꯣꯛꯇꯤꯅꯦ ꯃꯁꯦ ꯏꯕꯨꯡꯉꯣ, ꯃꯅꯝꯁꯤꯗꯤ ꯍꯩ, ꯌꯣꯡꯆꯥꯛ ꯃꯅꯝ ꯅꯝꯃꯤꯅꯦ꯫ ꯃꯅꯤ ꯈꯞ ꯈꯞ ꯑꯗꯨꯝ ꯆꯤꯡꯂꯒ, ꯗꯤꯠꯂꯦ ꯏꯃꯥ, ꯑꯩ ꯗꯤꯠꯂꯦ꯫ ꯀꯔꯤꯅꯣ ꯗꯤꯠꯂꯦ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ? ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯀꯤꯖꯩꯀꯣ, ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯗꯤꯠꯂꯦꯕ? ꯍꯩ, ꯀꯔꯤꯅꯣꯅꯦ ꯗꯤꯠꯂꯦ ꯁꯨꯝ ꯍꯥꯏꯔꯒ ꯂꯩ? ꯅꯪ ꯗꯤꯠꯂꯦ ꯇꯧꯔꯒ ꯁꯨꯝ ꯂꯩꯍꯧꯔꯒꯦꯔꯣ? ꯆꯤꯂꯦ! ꯏꯁ, ꯂꯦꯝꯖꯔꯦꯍꯦ! ꯇꯒꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯈꯜꯂꯤꯅꯦ꯫ ꯍꯩ, ꯍꯧꯒꯠꯂꯨ ꯊꯨꯅ, ꯏꯔꯨꯒ ꯁꯦꯡ ꯂꯨꯖꯔꯒꯅꯦ ꯏꯃꯨꯡꯗ ꯆꯪꯂꯛꯎꯀꯣ, ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯆꯪꯂꯛꯄ ꯌꯥꯔꯣꯏ, ꯊꯤꯖꯤꯟꯄ! ꯆꯥꯎꯕꯤ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯅꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯥꯎꯍꯧꯏ꯫ ꯏꯃꯥ, ꯉꯥꯏꯈꯣꯃꯤ, ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦꯁꯦ꯫ ꯑꯩ ꯏꯊꯟꯗ ꯂꯨꯖꯕ ꯇꯜꯂꯦꯃꯤ, ꯉꯥꯏꯕꯤꯌꯨ ꯏꯃꯥ! ꯆꯥꯎꯕꯤ ꯌꯥꯏꯕꯤ ꯁꯝꯐꯥꯕꯤ, ꯅꯪ ꯑꯁ, ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯍꯤꯡꯁꯤꯗ ꯏꯔꯨꯕꯨ ꯂꯨꯖꯈꯤꯗꯣꯏꯕ, ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯂꯥꯝꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯀꯔꯤꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯅꯨꯄꯤꯒꯤ ꯊꯕꯛ ꯑꯃ ꯊꯤꯗꯅ ꯃꯥꯅ ꯉꯝꯂꯤꯈꯩ ꯂꯣꯏꯅ ꯇꯧꯁꯤꯜꯂꯤ꯫ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯤꯜ ꯃꯅꯥꯎꯁꯨ ꯑꯅꯤ ꯁꯨꯖꯗꯦ, ꯃꯊꯟꯇꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯅ ꯂꯩꯔꯤꯉꯩ ꯂꯧꯔꯝꯕ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯁꯨ ꯌꯨꯝ ꯑꯁꯤ ꯂꯩꯔꯤ꯫ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩ, ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯦ, ꯀꯧꯕꯤꯗꯦ, ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯊꯝꯕꯤ꯫ ꯆꯂꯥꯝꯕꯗꯤ ꯏꯄꯪ ꯄꯪꯉꯤ, ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯥꯅꯁꯨ ꯐꯠꯇ ꯋꯥꯈꯜ ꯈꯟꯖꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯒꯨꯝ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯨ ꯊꯣꯡꯗꯣꯛꯏ꯫ ꯑꯗꯨꯝ ꯀꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯏꯕꯦꯌꯥꯏ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯒ, ꯍꯦ ꯆꯂꯥꯝꯕ, ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯂꯕ꯭ꯔꯣ? ꯀꯥꯏꯅꯣ, ꯄꯨꯊꯣꯔꯛꯎ꯫ ꯃꯅꯤꯡꯗ ꯊꯝꯂꯝꯂꯕꯅꯤ ꯏꯃꯥꯗꯣ꯫ ꯅꯪ ꯉꯁꯤ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯥ? ꯆꯠꯂꯣꯏ, ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯑꯃꯣꯠꯄ ꯌꯥꯝ ꯂꯩꯔꯕꯅꯤ, ꯑꯗꯨ ꯁꯨꯗꯣꯛꯎ꯫ ꯃꯔꯨꯞꯁꯨ ꯇꯥꯕꯅꯤ, ꯅꯪꯅ ꯊꯤꯜꯂꯨꯒꯗꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯄꯥꯠꯇ ꯀꯨꯝꯂꯒ ꯉꯥ ꯐꯥꯔꯨ, ꯑꯩ ꯉꯥ ꯆꯥꯅꯤꯡꯉꯤ ꯉꯁꯤꯗꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯆꯥꯍꯧꯒꯦ, ꯅꯪꯁꯨ ꯑꯥꯗꯅꯦ ꯑꯍꯥꯎꯕ ꯆꯥꯔꯨꯗꯣꯏ ꯑꯣꯏꯔꯝꯒꯅꯤ꯫
ꯍꯣꯏ ꯃꯥꯇꯣꯟ ꯋꯥꯗꯨ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯇꯝꯐꯥꯁꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯐꯤ ꯈꯔ ꯁꯨꯗꯧ ꯂꯩꯕꯅꯤ ꯇꯥꯆꯧꯅ ꯁꯨꯕꯗ ꯈꯔ ꯌꯥꯎꯕꯤꯌꯨ ꯅꯁꯥꯒꯤ ꯐꯤ ꯐꯥꯎꯕ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯅꯪ ꯍꯥ ꯂꯩꯁꯥꯕꯤꯅꯦꯅ ꯉꯥꯍꯤꯡ ꯃꯅꯝ ꯍꯦꯛ ꯅꯝꯈꯩ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦꯍꯦ ꯍꯥꯏꯅꯤꯡꯗꯦ ꯏꯁ ꯍꯥꯏꯌꯣ ꯍꯥꯏꯔꯤꯕ ꯏꯃꯥꯕꯨ ꯅꯣꯡꯃꯇ ꯁꯨꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯇꯥꯆꯧ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯆꯥ ꯑꯝꯇ ꯊꯤꯕꯤꯌꯨ ꯂꯥꯛꯑꯣ ꯊꯨꯔꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ ꯊꯤꯕꯤꯔꯒꯦ ꯅꯨꯡꯊꯤꯜꯅꯤ ꯆꯂꯥꯝꯕ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯅꯕ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯂꯣꯡ ꯑꯃꯒ ꯇꯨꯡꯒꯣꯟ ꯑꯃꯒ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯂꯝꯕꯤꯗ ꯃꯅꯤꯒ ꯊꯦꯡꯅꯩ ꯇꯥ ꯆꯂꯥꯝꯕ ꯉꯥ ꯐꯥꯔꯨꯒꯦ ꯍꯥꯏꯔꯣ ꯂꯣꯡꯒ ꯇꯨꯡꯒꯣꯟꯒ ꯇꯧꯔꯒ ꯊꯣꯔꯛꯏꯁꯤꯕꯣ ꯍꯣꯏ ꯐꯥꯔꯨꯒꯦ ꯇꯧꯅꯤ ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ ꯇꯟꯕ꯭ꯔꯣ ꯌꯥꯏꯌꯦ ꯂꯥꯛꯀꯦ ꯑꯩꯁꯨ ꯊꯕꯛ ꯂꯩꯇꯗꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤꯅꯤ ꯑꯗꯨ ꯇꯥ ꯆꯂꯥꯝꯕ ꯆꯍꯤꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯏꯇꯩꯃ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤꯗꯅ ꯃꯅꯤ ꯅꯣꯏ ꯏꯆꯦ ꯂꯦꯝꯕꯤꯒꯤ ꯄꯥꯎꯒ ꯑꯝꯇ ꯇꯥꯗꯕ꯭ꯔꯣ ꯇꯥꯗꯦꯗ ꯀꯨꯏꯔꯦ ꯑꯗꯣ ꯇꯥ ꯆꯂꯥꯝꯕ ꯅꯪ ꯏꯆꯦ ꯂꯦꯝꯕꯤꯅ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯦ ꯑꯣꯏꯕ ꯅꯣꯏ ꯏꯃꯥꯇꯣꯟꯗꯨꯅ ꯉꯥꯡꯃꯟꯗꯅ ꯏꯀꯥꯏꯔꯒ ꯂꯥꯛꯇ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯁꯤꯗ ꯑꯗꯣ ꯃꯥ ꯂꯥꯛꯇꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯩꯅ ꯁꯣꯏꯅ ꯂꯥꯛꯀꯅꯤ ꯇꯥ ꯆꯂꯥꯝꯕ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯟꯗꯛ ꯃꯥ ꯂꯥꯛꯄꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯗꯕꯅꯤ ꯏꯁ ꯋꯥꯔꯤꯁꯦ ꯍꯥꯏꯍꯧꯔꯣ ꯍꯟꯗꯛ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯐꯪꯉꯔꯣꯏ ꯅꯨꯡꯗꯥꯡꯅꯤ ꯆꯂꯥꯝꯕ ꯈꯨꯜ ꯊꯪꯅꯕꯗ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯀꯥꯡꯕꯨꯗꯨꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯎꯔꯒ ꯍꯜꯂꯛꯄꯅꯤ ꯅꯤꯡꯊꯝꯒꯤ ꯃꯇꯝꯒ ꯑꯣꯏꯕꯗꯨꯗ ꯂꯝꯕꯤꯗꯨ ꯃꯤ ꯏꯇꯥꯛ ꯍꯦꯛ ꯇꯥꯛꯏ ꯌꯨꯝ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀꯥꯟ ꯑꯗꯨꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯣꯟꯊꯥꯡꯅꯅ ꯇꯥ ꯆꯂꯥꯝꯕ ꯍꯩ ꯀꯅꯥꯅꯣ ꯂꯦꯝꯕꯤ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕꯀꯣ ꯂꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯁꯨ ꯄꯪꯈꯠꯇꯦ ꯈꯟꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯁꯣꯟꯗꯨꯅ ꯆꯂꯥꯝꯕ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯨꯡ ꯍꯟꯅꯃꯨꯛ ꯌꯦꯡꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯥꯅꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡ ꯎꯄꯥꯏ ꯑꯃ ꯂꯩꯖꯗ ꯅꯥꯏꯇꯣꯝ ꯂꯦꯞꯍꯧꯔꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯔꯥ ꯊꯥꯡꯁꯥ ꯁꯣꯝꯗ ꯆꯂꯥꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯐꯃꯨꯡꯗꯨ ꯂꯣꯡꯅ ꯍꯤꯞꯄꯤ ꯅꯤꯡꯁꯥꯁꯣꯔ ꯑꯃꯁꯨ ꯍꯣꯟꯗꯣꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯅꯨꯡꯊꯤꯜ ꯑꯃ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜ ꯑꯗꯨꯗ ꯆꯂꯥꯝꯕ ꯑꯃꯗꯤ ꯃꯅꯤ ꯏꯔꯨꯖꯗꯨꯅ ꯂꯩ ꯇꯥ ꯆꯂꯥꯝꯕ ꯅꯪ ꯁꯣꯏꯗ꯭ꯔꯦꯀꯣ ꯏꯆꯦ ꯂꯦꯝꯕꯤꯅ ꯐꯥꯔꯒ ꯂꯧꯈꯤꯕ ꯅꯝꯕꯣ ꯄꯨꯔꯒ ꯄꯨꯖꯈꯤꯁꯅꯤꯍꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯑꯩꯒ ꯂꯦꯝꯕꯤꯒ ꯄꯥꯟꯅꯕꯗ ꯐꯅ ꯑꯗꯨꯝ ꯋꯥꯔꯝꯂꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯇꯥ ꯆꯂꯥꯝꯕꯅ ꯍꯨꯔꯥꯟ ꯄꯥꯝꯗ ꯆꯥ ꯏꯆꯦ ꯂꯦꯝꯕꯤꯗ ꯌꯦꯡꯕꯗꯣ ꯃꯅꯤ ꯅꯪ ꯑꯃ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯃꯁꯣꯏ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯂꯦꯝꯕꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯈꯟꯈꯤꯗꯣꯏꯅꯣ ꯏꯆꯦ ꯂꯦꯝꯕꯤ ꯇꯥꯔꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯅꯤ ꯃꯤ ꯏꯆꯦ ꯂꯦꯝꯕꯤꯗꯤ ꯇꯥ ꯆꯂꯥꯝꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇꯕꯨ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯅꯣꯡꯏꯜ ꯆꯦꯛꯂꯒ ꯄꯥꯡꯈꯛꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯛ ꯂꯛꯅꯕꯤ ꯆꯂꯥꯝꯕ ꯊꯑꯣꯏꯅꯗꯤ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯥꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯅꯤꯅ ꯆꯂꯥꯝꯕꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯏ ꯆꯂꯥꯝꯕ ꯐꯅ ꯀꯟꯅ ꯌꯥꯔꯣꯏ ꯍꯥꯏꯖꯩ ꯊꯕꯛ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯅꯤꯅ ꯅꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒꯅꯤ ꯑꯥꯏ ꯆꯦꯂꯦꯝꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯁꯤꯡꯖꯨ ꯂꯩꯔꯨꯕꯅꯤ ꯅꯣꯏꯗꯤ ꯀꯗꯥꯏ ꯊꯣꯔꯛꯏꯅꯣ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯅꯥꯀꯜꯗ ꯇꯨꯝꯃꯤ ꯂꯦꯞꯂꯤꯕ ꯆꯂꯥꯝꯕꯗ ꯍꯨꯔꯥꯟꯅ ꯌꯦꯡꯂꯛꯏ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯒꯤ ꯇꯧꯅꯤ ꯑꯗꯣ ꯏꯆꯦꯂꯦꯝꯕꯤ ꯇꯥ ꯆꯂꯥꯝꯕꯅ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯏꯆꯦꯗ ꯑꯩꯉꯣꯟꯗ ꯆꯂꯥꯝꯕ ꯈꯨꯅꯤꯡꯗꯨꯅ ꯃꯅꯤꯗ ꯊꯣꯛ ꯊꯤꯟꯖꯤꯜꯂꯤ ꯑꯌꯨ ꯀꯩꯅꯣ ꯇꯥ ꯆꯂꯥꯝꯕ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯑꯩꯗꯤ ꯂꯦꯝꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯆꯂꯥꯝꯕ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯅꯤ ꯅꯣꯛꯂꯒ ꯍꯩꯃ ꯀꯥꯏꯗꯅꯣ ꯇꯥ ꯆꯂꯥꯝꯕ ꯉꯥꯏꯈꯨꯑꯣ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔ ꯃꯥꯒꯤꯁꯦ ꯏꯇꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯑꯩ ꯑꯝꯇ ꯆꯪꯈꯤꯒꯤꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯅꯤ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯂꯥꯎꯍꯧꯏ ꯍꯣꯏ ꯏꯀꯥꯏꯒꯅꯨ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯃꯅꯤ ꯏꯆꯦꯗꯤ ꯀꯩꯝ ꯈꯟꯗꯦ ꯍꯥꯏꯌꯨꯀꯣ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯥꯏꯕꯪꯁꯤꯗꯁꯨ ꯆꯂꯥꯝꯕ ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯐꯠ ꯍꯟꯖꯤꯟꯈꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯏꯕꯦꯌꯥꯏ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯏ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯁꯦꯠꯇꯨꯅ ꯅꯥꯟꯅ ꯊꯣꯔꯛꯏ ꯆꯂꯥꯝꯕꯁꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯏ ꯏꯕꯦꯌꯥꯏꯅ ꯅꯪ ꯆꯠꯇꯧꯔꯕ꯭ꯔꯥ ꯍꯣꯏ ꯌꯦꯡꯉꯣꯏ ꯑꯩꯅ ꯉꯁꯤ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯗꯅ ꯏꯔꯨ ꯂꯨꯖꯗꯅ ꯆꯠꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯅꯤ ꯃꯁꯤꯗ ꯅꯪ ꯌꯥꯗꯦ ꯍꯥꯏꯕꯒ ꯌꯥꯔꯣꯏ ꯅꯪꯅ ꯑꯍꯜꯅꯤꯅ ꯅꯪ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯃꯔꯩ ꯃꯔꯥ ꯇꯧꯔꯛꯀꯅꯨꯀꯣ ꯆꯂꯥꯝꯕ ꯉꯛꯅ ꯃꯃꯥꯇꯣꯟꯗ ꯌꯦꯡꯖꯩ ꯀꯩꯅꯣ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨ ꯑꯩ ꯋꯥꯗꯨ ꯐꯥꯎꯕ ꯂꯣꯏꯕ ꯅꯪꯗꯤ ꯏꯕꯦꯌꯥꯏ ꯃꯃꯤꯠꯇꯨ ꯐꯩꯅ ꯆꯂꯥꯝꯕꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯀꯣ
ꯅꯪꯅ ꯀꯔꯤ ꯈꯟꯕ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯆꯥꯏ ꯃꯗꯣ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯈꯪꯉꯦꯗꯅ ꯅꯪꯒꯤ ꯂꯦꯝꯕꯤꯗꯨꯗꯩꯗꯤ ꯑꯩꯅ ꯍꯥꯏꯅꯕ ꯆꯠꯀꯗꯧꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤ ꯀꯔꯤ ꯈꯪꯅꯗꯕꯗ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯌꯥꯏ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯆꯂꯥꯝꯕ ꯋꯥ ꯑꯃꯁꯨ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯖꯗ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ ꯃꯥ ꯊꯨꯅ ꯃꯅꯤ ꯍꯣꯏꯗ ꯂꯥꯛꯏ ꯃꯥꯒꯤꯗꯤ ꯃꯔꯨꯞ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯋꯥꯈꯜꯗꯨ ꯄꯣꯊꯥꯖꯕꯅꯤ ꯆꯂꯥꯝꯕ ꯏꯁꯨꯛ ꯁꯨꯛꯊꯥ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯄꯗ ꯎꯕꯗ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕ ꯆꯥꯎꯕꯤꯅ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ ꯆꯂꯥꯝꯕ ꯏꯆꯥ ꯂꯥꯛꯏꯗꯅ ꯌꯥꯝ ꯉꯟꯅ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯂꯕ꯭ꯔꯥ ꯅꯪꯕꯣ ꯍꯣꯏꯅꯦ ꯊꯕꯛ ꯆꯠꯀꯦ ꯊꯣꯔꯛꯄꯅꯤ ꯑꯗꯣ ꯃꯅꯤꯗꯤꯅꯦ ꯇꯨꯝꯕꯒ ꯍꯧꯒꯠꯇ꯭ꯔꯤꯗ ꯃꯥꯅꯕꯨ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯄ ꯀꯥꯏꯁꯦ ꯍꯦꯛ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯏꯁꯨꯛ ꯁꯨꯛꯊꯅ ꯎꯏꯗ ꯀꯩꯁꯨ ꯇꯧꯗꯦꯗꯩꯅꯦ ꯃꯅꯤꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯪ ꯆꯪꯂꯒ ꯑꯗꯨꯝ ꯍꯥꯏꯔꯨꯔꯣ ꯏꯅꯦꯅꯦ ꯃꯥ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯁꯤ ꯆꯂꯥꯝꯕ ꯃꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯥꯒ ꯀꯥꯊꯣꯛꯇꯨꯅ ꯀꯟꯅ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯝꯂꯤ ꯆꯂꯥꯝꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ ꯃꯥꯅ ꯋꯥꯈꯜ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩ ꯃꯅꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯃꯤꯠ ꯐꯥꯛꯂꯤ ꯄꯥꯡꯊꯣꯔꯛꯄꯅꯤ ꯀꯅꯥ ꯃꯅꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯆꯂꯥꯝꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯁꯥꯗꯨ ꯆꯣꯡꯈꯠꯂꯤ ꯑꯩꯅꯤꯅꯦ ꯃꯅꯤ ꯅꯪꯕꯣ ꯇꯥ ꯆꯂꯥꯝꯕꯅꯤ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯌꯧꯔꯦ ꯑꯗꯣ ꯀꯩ ꯂꯩꯔꯤꯒꯦ ꯑꯌꯨꯛꯁꯤꯗ ꯇꯝꯅꯔꯥꯏ ꯑꯣꯜꯂꯝꯃꯤꯁꯤꯕꯣ ꯆꯂꯥꯝꯕ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯃꯅꯤ ꯑꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯃꯅꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯆꯂꯥꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯇꯥ ꯆꯂꯥꯝꯕ ꯑꯩꯕꯨ ꯏꯃꯥꯇꯣꯟꯅ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯇꯥ ꯆꯂꯥꯝꯕ ꯏꯆꯦ ꯂꯦꯝꯕꯤꯗꯣ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯆꯂꯥꯝꯕ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯣꯟꯖꯩ ꯃꯃꯤꯠ ꯑꯅꯤꯗꯤ ꯏꯔꯥ ꯊꯥꯡꯂꯦ ꯆꯂꯥꯝꯕ ꯃꯅꯤꯁꯨ ꯃꯇꯧꯗꯨ ꯎꯕꯗ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯃꯤꯅ ꯍꯥꯏꯅꯕꯗ ꯏꯆꯦ ꯂꯦꯝꯕꯤꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯗꯤ ꯄꯥꯡꯗꯕꯅꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯉꯥꯡꯕꯤꯈꯤꯕꯅꯤ ꯏꯆꯦꯜꯁꯤꯅ ꯊꯤꯅ ꯆꯩꯕꯤꯈꯤꯕꯅꯤ ꯃꯅꯤ ꯇꯨꯃꯤꯟꯅ ꯂꯩ ꯆꯂꯥꯝꯕꯁꯨ ꯊꯃꯣꯏꯒꯤ ꯄꯦꯟꯗ ꯋꯥꯀꯠ ꯀꯌꯥ ꯃꯊꯟꯇ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯨꯝꯅ ꯏꯕꯦꯌꯥꯏꯅ ꯁꯤꯟꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯂꯥꯝꯕ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯌꯥꯅꯤꯡꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯝꯃꯤ ꯆꯂꯥꯝꯕꯒꯤ ꯁꯪꯒꯥꯏꯗ ꯉꯁꯤꯗ ꯊꯨꯡꯂꯔꯤꯕꯤ ꯃꯥꯒꯤꯗꯤ ꯂꯣꯏꯅꯕꯤ ꯊꯥꯕꯂꯩ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯏꯪ ꯇꯞꯆꯩ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯖꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯊꯥꯕꯂꯩꯗꯤ ꯏꯁꯤꯁꯤꯅ ꯆꯂꯥꯝꯕꯒꯤ ꯅꯥꯀꯜꯗ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯆꯂꯥꯝꯕ ꯃꯥꯗꯤ ꯃꯤꯠ ꯀꯒ꯭ꯂꯥ ꯑꯃ ꯎꯏꯁꯤꯟꯒꯤ ꯉꯝꯗ꯭ꯔꯤ ꯐꯜꯂꯞꯁꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯇꯨꯝꯂꯤꯕ ꯊꯥꯕꯂꯩꯗ ꯌꯦꯡꯉꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕꯁꯨ ꯁꯣꯟꯊꯔꯛꯂꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯆꯂꯥꯝꯕ ꯂꯝꯄꯥꯛꯁꯤꯗ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯊꯥ ꯁꯥꯅ ꯎꯡꯗꯨꯅ ꯐꯝꯂꯤ ꯇꯥꯟꯖꯥ ꯆꯥꯅ ꯂꯦꯝꯕꯤꯁꯨ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ ꯆꯂꯥꯝꯕꯅ ꯎꯡꯂꯒ ꯐꯝꯕꯗ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯇꯥ ꯆꯂꯥꯝꯕ ꯑꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯦꯝꯕꯤꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯖꯗ ꯍꯪꯖꯔꯛꯏ ꯅꯍꯥꯟꯈꯩ ꯎꯕ ꯇꯥ ꯆꯂꯥꯝꯕꯒꯤ ꯁꯛꯇꯝꯒ ꯉꯁꯤ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯁꯤꯒꯨꯝꯕ ꯇꯧ ꯑꯃ ꯑꯩ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦꯕ ꯆꯂꯥꯝꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯦꯝꯕꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨꯗ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯏꯈꯩ ꯅꯪꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯇꯥ ꯆꯂꯥꯝꯕ ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯩ ꯑꯩꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛꯁꯨ ꯆꯥꯗꯦ ꯅꯪ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯟꯊꯧ ꯂꯦꯝꯕꯤ ꯐꯥꯒꯤ ꯅꯠꯇꯦ ꯂꯦꯝꯕꯤ ꯆꯂꯥꯝꯕꯒꯤ ꯋꯥꯗꯨ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯍꯟꯗꯛꯇꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯂꯦꯝꯕꯤꯅ ꯅꯣꯛꯂꯛꯄꯗꯨꯗ ꯆꯂꯥꯝꯕ ꯁꯨꯛꯂꯒ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯏꯁ ꯈꯩꯕꯛꯁꯤꯒꯤꯗꯣ ꯑꯩꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯋꯥꯈꯜ ꯈꯟꯊꯧ ꯀꯥꯏꯅ ꯍꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯍꯣꯡꯂꯔꯣꯏꯌꯦ ꯇꯥ ꯆꯂꯥꯝꯕ ꯈꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯗꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯃꯉꯣꯟꯗ ꯋꯥꯁꯛ ꯆꯠꯈ꯭ꯔꯕꯗꯣ ꯃꯁꯤꯕꯨ ꯍꯦꯛꯇ ꯇꯔꯥꯏꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩ ꯋꯥꯁꯛꯈ꯭ꯔꯕꯣ ꯊꯥꯖꯗꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯈꯪꯉꯣꯏ ꯅꯪꯗꯤ ꯂꯦꯝꯕꯤ ꯃꯥꯅ ꯄꯥꯏꯔꯛꯄ ꯈꯥꯎ ꯃꯌꯣꯝꯗꯨ ꯆꯂꯥꯝꯕꯗ ꯄꯤꯔꯒ ꯁꯤ ꯀꯩꯅꯣ ꯁꯤ ꯌꯨꯝꯗ ꯄꯨꯔꯣ
ꯇꯥ ꯆꯂꯥꯝꯕꯅ ꯃꯊꯥ ꯁꯥꯔꯤꯗꯣ ꯐꯔꯗꯕꯅꯤ ꯆꯂꯥꯝꯕ ꯈꯥꯎꯗꯣ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯁꯤ ꯀꯩꯅꯣ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯂꯦꯝꯕꯤ ꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯅꯪꯅ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯕꯨ ꯍꯪꯉꯤ ꯃꯅꯤꯅ ꯂꯣꯏ ꯇꯝꯃꯛꯏ ꯇꯝꯐꯥꯗꯣ ꯅꯥꯕ ꯊꯨꯅ ꯐꯔꯣꯅ ꯑꯩꯅ ꯍꯩꯔꯦꯅ ꯈꯔ ꯇꯝꯕꯤꯌꯨ ꯑꯉꯥꯡ ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯦꯝꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯤꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯂꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯗꯨꯐꯥꯎ ꯈꯪꯖꯗ꯭ꯔꯣ ꯈꯪꯉꯣꯏꯅꯤ ꯅꯪꯗꯤ ꯆꯥꯎꯕꯪꯅꯤꯅ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ ꯃꯤꯒꯤ ꯊꯃꯣꯏ ꯑꯣꯠꯂꯒ ꯃꯤꯕꯨ ꯎꯍꯜꯂꯒ ꯑꯗꯨꯝ ꯂꯩꯌꯨ ꯇꯥ ꯆꯂꯥꯝꯕꯁꯨ ꯆꯠꯂꯦ ꯑꯩ ꯃꯇꯝꯗꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯄꯤ ꯊꯥꯗꯣꯏ ꯑꯃꯒ ꯄꯥꯈꯛ ꯑꯣꯏꯔꯕꯤ ꯃꯍꯥꯛꯇꯤ ꯂꯕꯨꯛ ꯂꯝꯍꯥꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯖꯔꯤ ꯃꯥꯅꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅꯤ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯃꯤꯗ ꯇꯥ ꯆꯂꯥꯝꯕ ꯅꯪꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨ ꯁꯦꯝꯈ꯭ꯔꯦꯗꯣ ꯅꯪꯁꯨ ꯑꯩꯕꯨ ꯑꯁꯨꯝ ꯇꯞꯅ ꯀꯥꯎꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀꯩꯅ ꯀꯔꯣꯝꯗ ꯑꯩꯕꯨ ꯀꯅꯥꯗ ꯂꯥꯟꯈꯤ ꯑꯩꯅ ꯀꯅꯥꯗ ꯐꯠꯇꯅꯕ ꯊꯕꯛ ꯇꯧꯈꯤꯗꯨꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯂꯩꯍꯟꯕꯤꯔꯤꯕ ꯏꯃꯥ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯅꯆꯥꯗꯤ ꯋꯥꯔꯦꯗ ꯏꯃꯥ ꯑꯗꯣꯝꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯗ ꯊꯣꯛꯄ ꯚꯨꯠ ꯑꯅꯤꯈꯛꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯀꯣꯛꯆꯥꯎꯕꯤ ꯃꯤꯕꯨ ꯑꯝꯇ ꯆꯠꯇꯦꯗ ꯁ꯭ꯋꯥꯏꯁꯤꯗꯤ ꯈꯔ ꯀꯤꯍꯟ ꯈꯪꯍꯟꯗꯧꯁꯨ ꯅꯤꯡꯊꯝꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ ꯃꯊꯤꯕꯣꯡꯆꯥꯛꯇꯣ ꯕꯣꯔꯥ ꯆꯥꯁꯤꯜꯂꯒ ꯇꯨꯝꯂꯝꯃꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯁꯥꯏꯖꯤꯟꯗ ꯈꯔ ꯅꯞ ꯋꯥꯔꯛꯇ ꯈꯔ ꯇꯣꯛ ꯃꯣꯏꯒꯤ ꯌꯣꯡꯆꯥꯛ ꯊꯤꯅꯝꯒꯤ ꯃꯅꯝ ꯇꯥꯕ ꯅꯠꯇꯅ ꯆꯥꯒꯦꯁꯨ ꯐꯪꯗꯕ ꯀꯣꯛꯆꯥꯎꯕꯤꯁꯨ ꯍꯥꯏꯔꯛꯏ ꯃꯤꯠꯁꯦꯄꯤ ꯑꯩꯗꯤ ꯏꯪꯕꯅ ꯁꯤꯗꯧꯔꯦ ꯑꯝꯇ ꯄꯨꯕꯤꯒꯦꯔꯥ ꯍꯦꯔꯥ ꯑꯣꯛꯄꯤ ꯃꯥꯟꯕꯤ ꯅꯪꯕꯨ ꯆꯔꯥꯡ ꯃꯥꯟꯕꯤ ꯑꯩꯅ ꯄꯨꯔꯗꯤ ꯁꯤꯔꯦꯗꯅ ꯑꯩꯗꯤ ꯅꯪ ꯈꯛꯇ ꯅꯠꯇꯦꯀꯣ ꯏꯪꯂꯤꯕꯁꯦ ꯑꯩꯁꯨ ꯏꯪꯂꯤꯕꯅꯤ ꯑꯦ ꯉꯥꯏꯈꯣꯅꯦ ꯑꯁꯤ ꯂꯩꯄꯨꯡ ꯃꯊꯛꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯅꯦ ꯎꯗ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯀꯗꯥꯏ ꯍꯣꯏꯅꯦ ꯎꯏꯅꯦ ꯑꯩꯁꯨ ꯑꯁ ꯅꯃꯤꯠ ꯑꯃꯗ ꯌꯦꯡꯂꯒ ꯀꯔꯥꯏꯗꯅꯣ ꯎꯔꯤꯗꯨꯕꯨ ꯅꯪꯅ ꯍꯩꯃꯥ ꯑꯩꯗꯤ ꯃꯤꯠ ꯁꯦꯞꯄꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯦ ꯑꯣꯏꯕ ꯑꯅꯤꯗꯨ ꯏꯅꯗꯅ ꯂꯥꯛꯂꯤ ꯃꯤꯠꯁꯦꯞꯄꯤꯅ ꯑꯩ ꯀꯧꯒꯦꯅ ꯀꯣꯛꯆꯥꯎꯕꯤ ꯀꯧꯋꯣ ꯃꯤꯠꯁꯦꯞꯄꯤꯅ ꯍꯦꯛ ꯀꯧꯒꯦ ꯇꯧꯕꯒ ꯂꯦꯝꯕꯤꯗꯨ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯏ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯊꯪꯅꯕ ꯑꯌꯨꯛꯅꯤ ꯊꯥꯕꯜ ꯑꯅꯤ ꯌꯥꯍꯧꯔꯛꯄꯗꯗꯤ ꯆꯂꯥꯝꯕ ꯇꯨꯝꯂꯝꯗ꯭ꯔꯦ ꯊꯥꯕꯜꯂꯩꯁꯨ ꯐꯅ ꯉꯟꯅꯗꯤ ꯍꯧꯒꯠꯄꯅꯤ ꯌꯥꯍꯧ ꯑꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯁꯣꯟꯅ ꯃꯄꯥꯜꯗ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯂꯥꯝꯕꯅ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯀꯗꯕꯒꯤ ꯈꯨꯗꯩ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯁꯣꯏꯔꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯊꯧꯅꯦ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨꯕ ꯆꯂꯥꯝꯕꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯏꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯟꯅ ꯇꯧꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯏ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨꯁꯦ ꯏꯪꯕꯁꯤꯗ ꯈꯨꯗꯩ ꯃꯇꯠꯇꯨꯒ ꯑꯃꯨꯛ ꯅꯥꯔꯅꯤ ꯆꯂꯥꯝꯕ ꯃꯣꯂꯤ ꯍꯧꯒꯠꯇꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯊꯥꯕꯜꯂꯩ ꯆꯂꯥꯝꯕꯒꯤ ꯏꯇꯞ ꯇꯞꯆꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯄꯟꯊꯗ꯭ꯔꯦ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯩꯔꯥ ꯀꯠꯂ ꯃꯇꯨꯡ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯆꯂꯥꯝꯕꯗꯨ ꯆꯥꯛ ꯊꯣꯡꯒꯗꯕꯒꯤ ꯃꯩ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯏꯇꯞ ꯇꯞꯆꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯁꯣꯝ ꯑꯗꯨꯝ ꯂꯩꯕꯤꯌꯨꯕ ꯃꯗꯨꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ ꯁꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯁꯦ ꯍꯥꯟꯅ ꯇꯧꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯁꯤꯕꯨ ꯀꯌꯥ ꯋꯥꯕꯅꯤꯅ ꯌꯥꯗꯦꯁꯦ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨ ꯁꯤ ꯑꯩ ꯂꯩꯅ ꯁꯣꯝꯅ ꯀꯩꯒꯤ ꯇꯧꯗꯣꯏꯅꯣ ꯊꯥꯕꯜꯂꯩꯅ ꯑꯃꯨꯛ ꯅꯝꯗꯨꯅ ꯍꯧꯒꯠꯍꯟꯈ꯭ꯔꯦ ꯆꯂꯥꯝꯕ ꯃꯁꯥꯗꯨ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯏ ꯊꯥꯕꯜꯂꯩꯅ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯦ ꯆꯂꯥꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯏꯀꯣꯏꯁꯨ ꯀꯣꯏꯕꯅ ꯑꯃꯨꯛ ꯊꯣꯛꯈꯤ ꯊꯥꯕꯜꯂꯩ ꯅꯣꯛꯇꯨꯅ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯁꯛꯁꯤꯅ ꯏꯄꯪ ꯄꯪꯒꯗꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯏꯕꯦꯌꯥꯏ ꯍꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀ꯭ꯋꯥꯛꯀꯨꯝꯅ ꯂꯥꯛꯊꯕ ꯍꯧꯔꯛꯏ ꯍꯩ ꯆꯂꯥꯝꯕ ꯀꯗꯥꯏ ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯁꯠ ꯄꯨꯊꯣꯔꯛꯎꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯏꯃꯥ ꯍꯧꯒꯠꯂꯛꯇ꯭ꯔꯤꯅ ꯂꯨꯝꯗꯕꯅꯤ ꯌꯥꯅꯤ ꯀꯨꯏꯔꯣꯏ ꯅꯃꯧ ꯐꯠ ꯂꯨꯝꯖꯔꯛꯂꯒꯦ ꯏꯕꯦꯌꯥꯏ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ꯭ꯔꯣ ꯆꯂꯥꯝꯕꯗ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯎꯔꯛꯀꯅꯨ
นั่งสุลักปะกันเนี่ยสุนิ่งเดี๋ยวปะเขาเรียนเนี่ยให้สลามบะนั่งไกลเลยอ่ะทุรังทุนอ่ะทำอะไรเฮ็ดคุมมาสู้งำสะดาเลียบตุนอะไรจะล่ามาสู้ตาทุกเสด็จอีมาโดนก็ยังมีกันได้ปะก็ได้ไอ้ยี่สิงกับซาบดีไอ้เงินสิดีเก่าถูกลุยไอ้ทุนลุมากิโอ้นูพี่ยังมาหลังปะตะกี้นังสู้อัดทางมาราสู้เบาเลยนี่ฮะเฮ้มาโดไอ้เลยยิ่งสุดยาเลยข้างนี้นะจะลุทุนนะไอ้ทำบักจัดกันได้ไหมเลยอันดากี้ไอ้ยี่พันยังพี่คราสู้กันได้ไหมนี่อิงโคสู้คราต้องทั่วมั้งนั่นเอาดูป่าโดมาสิลักกันนี่มากี่การนุ่งกันโดคราเสียงดูนั่นละลูกก็คุยมาโดวายคราโดให้รำลักอีเบียอมุกสังเครทำอะไรดีอิมุงสีอวยริบมาเตาสิดาญาณมองคิดนะตัวมิดเล็บนักเลยครีอาสมนะมังงานิสักวุสุลุยสินครีอีเบียหอยนะพันธีนะจะลาบันงังสักปะเตารุบสุจะลาบันนะกรีบตาให้ดับนะทำอะไรมานะพันเปียนดับนุงไงดับก็ยาเลยรุบสุเอกให้บังงำเสด็จยุมสิเดเลยบัดมาสุเสียงนุงไงนะอิงนั่นเลยบัดดีอวยใจอีเบียกีตามพากิขวดนบัดอันดากีมันเอานุปานิให้ดนะอามาลักบัดสุสุนิ่งดับนะมหาอวยบัดีอิมุงกิกุบนุงปุ่มบะทำอะไรนั่นลุยนั่นตรงนับหัวนี่จะลามบบุยาริแค่ยาวแต่นับมานะสุหัวนั่นจะบัดีทำอะไรสุวารสุให้บังงำดามาซาดูมายิงยามนัดตาเลยมายามดูกินังนับหัวนับดาอดูบุมะวายอมตะดิจะลามบัดให้เสด็จนุ่งเธอกิมาตำอมนี่ทำอะไรอิงโคได้เลยตันจาตุตะคอยมุทุรักละกะทำอะไรบุกเอาตุนให้ได้อีเดมาจามตะทีบีจะรักกิตวัดกิเฮ้ยลากิทำอะไรมาคุดมาซาฮัมดกละกะสักสังลมเดสังเลยอดูก็สังตุตีละกะทางดกตุนัดทำอีคอยมุสุสังเลยอีสิ่งกิตก็กันมีระมุยเดมาเฮ้ยสิเดเลยทำอะไรนะอีสิ่งคุใจดุปีคอยมุสุนกเพตเอานะทำอะไรได้ยิงละกะสวยภาษาดูนะทำอะไรยิ่งคุดตัวอินะไปสิเลยทำอะไรให้นัดเจอดูนะคุดตัวพัดจัดตัวอดูก็ปรับทุกเลยคอยมุนเฮกลักบัดกี้มังวนดะมิเดียงนายยิงมาตัวบัดมาสุขังลิบันีมาซาดหังกวยมันเทรดูนะทำอะไรขันจิลุบัดมาปีรับเขามาเสียเลยไททบตาระเบียมากุมนี้มานิยมเสลยจาริบะจะลามามานะสุนงบัดอินที่นุ่งไงนุวาริสากิพังมันติอายุตะกี้ทับกทกขีบัดูนะนุมิดังเทียงหันจิลักลิบันีกาดจังดูนะทำอะไรพามุงดูดะพามดูเลยมาซาดูอิมังมังงี้ไอ้บุอาบุกินักเตสัตสิระตัวลีดาอิเซสิบุขนาดไตนรุนีขนาดวักดุนียุมปาลบสุอีปุโรยบกีมินุสิพังจะบิเอนีทำอะไรฮะขนาดใครโดนเนี่ยไอ้กิมิงนัดรอเขาสิเการักกิบดนุปีกิคนเจียวนี่นะทำอะไรกวยเลยตัวนี้ยังใส่ไอ้ดูบุคคลเจียวดูอามุขันนันตาระคิดมากิวาคัลนักวยนี่ขันนักขันดกรีนุมิดังนี่มันนี่ห้อยกิยุมดันี่เจ้าวินสักทงลีมันนี่เนี่ยเสียมาเลยระบังงาดูปูระกะมากินักแต่สังเลยมาเอาน้ำตาทงดูสิก็สิดีแต่พูดอะไรตรงนี้ไงคนนังบูน้อยตาสลามากันดักตีอีปุ่นจะไปบุกปุ่นจะด่ามาสู้ถ้าพวกกระดุมสัตว์ลีดูดิไอสู้ฮันดักคราสินมาสิเดออุนเดสังจีดูก็เดาร์กิดูหังอีบ่น่าตายมาสิมานะอีพ่อพันสันน้อยนับอยู่มันเดียเนี่ยอีมันอูบดาเฮ้ยดูหงมาสิมาซาบุดียานิงคิดให้บักขังอีอันดับบูมีกี่มาซาสิอันดับนี้เฮกโตบุดีทาร์มันนัดเตโตอันดับกี้อาศัยสุนิงดับบีมาซาสินะสุกระนี่ยังชิลล์ดอริโตมันทบนับบุพักเรียอิโมโตการิมเทคมากาพงหลังเตียนเสียไอ้งอนโดยรำนัดดีขังดาวนี้เฮ้ยนี่ปะอันดับไอ้คนนัดดีการิให้ดูด้วยน่าหนุ่มตาสลามบุตรมวยตามพากินีเนอพันนี้ก็สู้เลยนะมาดูบุดีดีฮักโอยมันนะอันดับตัวนู้นนะว่ากระให้ดูบุอิสไม่พิมซากิบุตรอันดับกี้ไอ้เก็บไปจะจำมวยเดบเขาตัวนี้สังจิเสลำบิดูนรสุนั่งตาสลามมาสู้ว่าไปยาบุดีว่าจะระบันิดานั่นเตลิบิดูบุกระรำตัวกระเบสัตขังดีได้ปะอิเซเลบิดูมาโวยระดิเนี่ยสิกิมาซาเสพัฒนาอดกระดงอิเซโดสินครากันใจให้ไปว่านี่พัดยามพาบุดีปะนานตำพานักกันน่ารักบุกิมาตั้งดูเธออิเซเนอเสียกับบุทุกตัวเนอมาเดียงกันปากินีตาสลามมาสิสู้นุปาทุกวันได้ไหมมาบุตรนุ่งสีบีดีเบอร์ขันบีดีบิเซโดมาเนี่ยนังบิคิบุตรอันตุดกี้อันตุมิสลาคิดเจดนะซ้อมดันนะสักตกหลักกุมาตำนี้อีเบียดูมาที่พงตานะสัสละกะลูกข้าพาวเสียงลำดามาดิงดาขุดหามดูเลยบุนีลอยระก็มาไม่พัดเลยทรกดาทงเจลอดุดามีมาเล็บลำละกะ
ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯗꯨ ꯃꯥ ꯇꯁꯦꯡꯅ ꯎꯍꯧꯔꯦ ꯏꯕꯦꯌꯥꯏ ꯇꯨꯒ ꯈꯤꯌꯥꯎ ꯁꯨꯡꯉꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯈꯣꯏ ꯇꯝꯐꯥꯔꯛꯅꯦ ꯃꯥꯗꯦꯗ ꯊꯥꯕꯂꯩ ꯑꯣꯏꯔꯕ ꯖꯥꯠꯂ ꯁꯣꯝꯗ ꯃꯅꯤꯁꯨ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯆꯂꯥ ꯃꯈꯣꯏꯗ ꯄꯤꯔꯨꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯃꯤꯒꯤ ꯃꯨꯔꯇꯤꯁꯨ ꯃꯥꯟ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯅꯥꯅꯣ ꯁꯤꯗꯨꯕꯨ ꯃꯝꯒ ꯃꯝꯕꯅꯤ ꯑꯣ ꯀꯅꯥꯅꯣ ꯈꯣꯏꯃꯨꯔꯣ ꯈꯨꯝꯗꯦꯅꯤ ꯑꯁ ꯀꯤꯗꯨꯝ ꯀꯤꯁꯤꯜꯂꯦꯗꯩꯗꯤ ꯈꯣꯏꯃꯨ ꯅꯠꯇ꯭ꯔꯖꯥꯠꯂ ꯃꯅꯤ ꯁꯣꯟꯅ ꯃꯈꯣꯡ ꯊꯥꯡꯂꯛꯄꯗ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯂꯧꯁꯤꯟꯗꯨꯅ ꯎꯞꯂꯒ ꯍꯦꯛ ꯇꯨꯁꯤꯜꯂꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯀꯥꯗꯣ ꯊꯔꯣ ꯑꯣꯟꯈ꯭ꯔꯦ ꯑꯣ ꯏꯃꯥ ꯏꯁꯤꯔꯦ ꯏꯃꯥꯎ ꯀꯅꯥꯅꯣ ꯆꯥꯕꯣ ꯈꯪꯉꯤ ꯋꯥꯅꯤ ꯂꯦꯞꯂꯤꯕꯗꯨ ꯃꯤꯁꯦꯞꯄꯤ ꯃꯨꯠꯇꯨꯅꯤ ꯃꯥꯗꯤ ꯁꯨꯝꯅ ꯑꯗꯨꯝ ꯂꯦꯞꯆꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯅ ꯇꯨꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯎꯅ ꯈꯪꯈ꯭ꯔꯦ ꯃꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯠꯁꯦꯞꯄꯤꯅ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯤꯇꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯈꯞ ꯆꯤꯡꯂꯒ ꯂꯩꯈ꯭ꯔꯦ ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯤꯅ ꯍꯪꯒꯣꯏꯇ꯭ꯔꯤ ꯌꯦꯡꯉꯨꯅꯦ ꯍꯩꯃꯥ ꯕꯨꯠꯇꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯃꯥꯟꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯝꯇ ꯅꯣꯛꯀꯦꯗ ꯍꯥꯏ ꯃꯥꯅ ꯑꯩꯕꯨ ꯈꯪꯁꯨ ꯈꯪꯕꯤꯔꯒ ꯅꯨꯄꯥ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯀꯩꯝꯇ ꯇꯧꯕꯤꯗ꯭ꯔꯕꯅꯤꯀꯣ ꯃꯁꯦ ꯆꯥꯎꯕꯤꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯤꯠꯁꯦꯞꯄꯤꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯍꯧꯅꯕꯤꯁꯤ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯀꯣꯛꯆꯥꯎꯕꯤꯗꯨ ꯐꯤ ꯁꯦꯒꯥꯏꯕ ꯑꯃ ꯌꯥꯜꯂꯒ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯂꯝꯍꯥꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯁꯩ ꯁꯛꯂꯤ ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗ ꯅꯤꯡꯒꯣꯜꯒꯤ ꯁꯝꯂꯥꯡꯕꯨ ꯀꯔꯤꯒꯤ ꯈꯣꯏꯅ ꯃꯥꯂꯪꯗ ꯇꯥꯍꯜꯂꯤꯕ ꯉꯥꯎꯔꯦ ꯀꯣꯛꯆꯥꯎꯕꯤ ꯑꯁ ꯀꯩꯅꯣꯍꯦ ꯃꯤ ꯏꯁꯩ ꯉꯥꯛꯇ ꯁꯛꯄꯁꯤꯗ ꯌꯥꯝꯅ ꯌꯦꯠꯂꯤ ꯀꯩꯅꯣꯝꯃ ꯇꯝꯕꯤꯒꯦꯃꯤ ꯅꯪꯕꯨ ꯀꯩꯅꯣ ꯑꯩ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯦ ꯑꯩ ꯎꯕꯗꯅꯦ ꯈꯪꯉꯒ ꯋꯥꯟꯊꯈ꯭ꯔꯤꯕ ꯆꯠꯂꯣꯗ ꯏꯔꯥꯛ ꯍꯦꯟꯃꯜꯂꯦ ꯅꯪ ꯂꯧꯕꯨꯛꯇ ꯁꯜꯂꯒ ꯇꯥꯔꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯏꯕꯦꯝꯃ ꯅꯪ ꯑꯗꯣ ꯏꯇꯥꯂꯦꯝꯕꯤꯗꯤ ꯈꯪꯗꯦ ꯉꯁꯤꯒꯤ ꯎꯗ꯭ꯔꯤꯌꯦ ꯑꯩꯁꯨ ꯊꯤꯔꯝꯃꯤꯕꯅꯤ ꯑꯗꯣ ꯃꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯔꯤꯃꯤ ꯅꯪꯕꯣ ꯃꯁꯝꯒꯗꯣ ꯕ꯭ꯔꯕ꯭ꯔ ꯐꯣꯏꯗꯠꯇꯅꯅꯦ ꯃꯁꯝꯒꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯌꯦ ꯑꯁ ꯀꯅꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅꯣ ꯑꯃꯨꯛ ꯍꯥꯏꯔꯤꯗꯨꯅ ꯅꯪ ꯁꯤꯅ ꯖꯒꯠꯀꯤ ꯄꯥꯎꯈꯣꯏ ꯂꯣꯏ ꯍꯦꯛ ꯈꯪꯉꯤ ꯑꯁ ꯅꯪ ꯈꯪꯉꯔꯣꯏ ꯂꯦꯝꯕꯤ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯈꯪꯒꯅꯤꯕ ꯑꯅꯤꯗꯣ ꯍꯧꯅꯔꯒ ꯂꯦꯝꯕꯤ ꯊꯤꯕ ꯍꯧꯔꯛꯏ ꯁꯣꯝꯗ ꯂꯦꯝꯕꯤꯁꯨ ꯑꯁꯤꯄꯨ ꯂꯝꯍꯥꯡ ꯑꯃꯗ ꯇꯨꯃꯤꯟ ꯃꯗꯣꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯅꯤꯗꯨꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯤꯠꯁꯦꯞꯄꯤꯅ ꯏꯇꯥꯂꯦꯝꯕꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯔꯨꯔꯤꯅꯤ ꯀꯩ ꯂꯩꯔꯒꯦ ꯏꯇꯥ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯂꯨꯔꯦ ꯑꯁ ꯂꯣꯏꯍꯧꯔꯦ ꯃꯧ ꯃꯆꯥꯗꯣ ꯃꯣꯏꯅꯅꯦ ꯌꯥꯝ ꯑꯣꯠꯄꯤꯌꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯃꯗꯣ ꯈꯔ ꯃꯤꯉꯝꯗꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯕꯗꯤ ꯊꯥꯅ ꯁꯤꯃꯤꯟꯅꯔꯅꯤꯌꯦ ꯄꯨꯂꯞ ꯑꯣ ꯃꯥꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯦ ꯏꯇꯥ ꯐꯖꯩ ꯑꯩꯗꯧꯅ ꯃꯥꯒꯤ ꯃꯤꯡꯗꯨꯕꯨ ꯑꯣ ꯊꯥꯕꯂꯩ ꯀꯧꯔꯤ ꯃꯥꯜꯂꯤ ꯇꯥ ꯁꯂꯥꯝꯕꯗꯤ ꯎꯕꯤꯔꯛꯄ꯭ꯔꯦ ꯏꯇꯥ ꯃꯥꯗꯤ ꯂꯩꯍꯧꯗꯦ ꯂꯦꯝꯕꯤ ꯃꯄꯤ ꯁꯤꯟꯊ ꯀꯞꯆꯔꯛꯏ ꯏꯇꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯁꯨꯃꯥꯏꯅ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯇꯁꯦꯡꯅ ꯁꯤꯕꯁꯨ ꯌꯥꯍꯟꯗ ꯍꯤꯡꯕꯁꯨ ꯌꯥꯍꯟꯗ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤ ꯌꯥꯎꯅ ꯑꯩꯕꯨ ꯑꯣꯠꯄꯤꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯗꯣ ꯑꯉꯥꯎꯕꯤꯒ ꯄꯥꯈꯪ ꯑꯣꯏꯔꯕꯗꯤ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃꯗ ꯇꯧꯗꯕ ꯊꯕꯛ ꯁꯤꯕꯨ ꯀꯔꯝꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯀꯣꯛꯆꯥꯎꯕꯤꯅ ꯏꯇꯥ ꯀꯞꯀꯅꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯀꯞꯂꯅꯨꯁꯦ ꯅꯪ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩꯌꯦ ꯏꯇꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯂꯩꯗꯨ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯆꯂꯥꯝꯕꯅ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯆꯂꯥꯝꯕꯁꯨ ꯆꯥꯛꯉꯟ ꯆꯥꯔꯒ ꯊꯕꯛ ꯆꯠꯀꯗꯕꯅꯤꯅ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯈꯔ ꯆꯥꯊꯣꯛꯂꯒ ꯀꯥꯗ ꯆꯪꯂꯛꯏ ꯊꯥꯕꯂꯩꯁꯨ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯏ ꯉꯥꯏꯍꯥꯛꯇꯪꯒ ꯐꯥꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯍꯧꯒꯠꯂꯒꯦ ꯑꯣ ꯆꯥꯛꯇꯤ ꯂꯣꯏꯔꯝꯂꯕꯅꯤ ꯑꯩꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯆꯂꯥꯝꯕ ꯆꯠꯈ꯭ꯔꯦ ꯊꯥꯕꯂꯩ ꯃꯊꯟꯇ ꯁꯣꯜꯂꯛꯏ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯀꯧꯔꯛꯏ ꯑꯁꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ ꯆꯠꯅꯤ ꯅꯥꯏ ꯍꯥꯏꯕꯁꯤꯗ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤ
ꯑꯗꯨꯗꯒꯤ ꯊꯥꯕꯂꯩꯁꯨ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯕꯦꯌꯥꯏꯒ ꯇꯝꯐꯥꯒꯗꯤ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯌꯨꯝꯗꯨꯗ ꯊꯥꯕꯂꯩꯒ ꯈꯣꯏꯃꯨꯒ ꯈꯛꯇꯅ ꯂꯩꯔꯤꯕ ꯊꯥꯕꯂꯩꯁꯨ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯀꯥꯗꯒꯤ ꯄꯥꯛꯅ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯃꯁꯥ ꯉꯝꯗ꯭ꯔꯁꯨ ꯉꯝꯗ ꯌꯥꯆꯪꯂꯛꯄꯒꯤ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯣꯏꯃꯨꯗꯣ ꯐꯠ ꯊꯣꯔꯛꯂꯒ ꯊꯥꯕꯂꯩꯗ ꯐꯠ ꯍꯦꯛ ꯀꯣꯜꯂꯛꯄꯅꯤ ꯊꯥꯕꯂꯩꯗꯣ ꯈꯪꯄ꯭ꯔꯦꯛꯁꯨ ꯈꯪꯈ꯭ꯔꯦ ꯄꯥꯈꯠꯇꯨꯅ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯈꯣꯏꯃꯨ ꯅꯪ ꯇꯧꯔꯤꯁꯦ ꯊꯥꯗꯣꯛꯑꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨꯝꯇ ꯀꯟꯕꯤꯌꯣ ꯑꯗꯨꯕꯨ ꯈꯣꯏꯃꯨꯅ ꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯊꯥꯕꯂꯩ ꯃꯁꯥꯒ ꯁꯣꯟꯕꯒ ꯅꯨꯄꯥꯗꯨꯒ ꯃꯨꯛꯅꯕꯗꯨ ꯉꯝꯂꯛꯇ꯭ꯔꯤ ꯏꯇꯩꯃ ꯑꯩ ꯋꯥꯁꯤꯝꯇ ꯇꯥꯎꯁꯦ ꯑꯩ ꯏꯇꯩꯃꯕꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯄꯨꯔꯥ ꯆꯥꯎꯕꯪꯅꯤ ꯀꯅꯥꯝ ꯈꯪꯉꯣꯏꯁꯦ ꯏꯇꯩꯃꯒꯩꯒ ꯈꯪꯅꯔꯒ ꯂꯣꯏꯔꯦ ꯑꯩ ꯀꯅꯥꯝ ꯍꯥꯏꯗꯣꯛꯑꯣꯏꯕ ꯊꯥꯕꯂꯩ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯈꯣꯏꯃꯨꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯍꯦꯛꯇ ꯊꯣꯝꯂꯝꯂꯒ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯇꯥꯟ ꯆꯥꯅ ꯏꯕꯦꯌꯥꯏ ꯍꯣꯏꯁꯨ ꯍꯜꯂꯛꯄꯒ ꯊꯦꯡꯅꯔꯦ ꯊꯥꯕꯂꯩ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯤ ꯏꯃꯥ ꯑꯩꯕꯨꯝꯇ ꯀꯟꯕꯤꯌꯨ ꯈꯣꯏꯃꯨꯁꯨ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯍꯣꯏ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯅ ꯂꯥꯟꯗꯕ ꯁꯥꯗꯨꯅ ꯊꯥꯕꯂꯩꯗ ꯃꯔꯥꯟ ꯄꯤꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯏꯃꯥ ꯑꯁꯤ ꯑꯣꯛꯇꯕꯤ ꯇꯨ ꯑꯩꯒꯤ ꯀꯣꯛꯁꯤ ꯁꯣꯛꯂꯤꯕꯁꯦ ꯃꯥꯅ ꯇꯥꯆꯧꯒꯤ ꯃꯅꯥꯎ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯤꯕ ꯑꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯇꯧꯔꯝꯂꯤꯕꯅꯤ ꯐꯔꯤ ꯏꯃꯥ ꯂꯥꯛꯄ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯕ ꯊꯥꯕꯂꯩ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯈꯣꯏꯃꯨꯒꯤ ꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯜꯂꯤ ꯀꯔꯤ ꯑꯣꯛꯇꯕ ꯅꯪꯒꯤ ꯅꯌꯥꯝꯕꯃꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯩꯕꯨ ꯅꯪꯅ ꯋꯥꯗꯨ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕꯤ ꯏꯕꯦꯌꯥꯏ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯥꯕꯂꯩꯒꯤ ꯁꯝꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯃꯃꯥꯏꯗꯨꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯟꯕꯤꯈ꯭ꯔꯦ ꯀꯔꯤ ꯅꯪꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ ꯐꯔꯤꯈꯩ ꯐꯕꯅꯤ ꯑꯗꯨꯕꯨꯅꯦ ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯃꯛ ꯐꯠꯇꯕ ꯂꯩꯔꯣꯏ ꯑꯣꯛꯇꯕꯤ ꯑꯩꯒꯤ ꯆꯝꯖꯈ꯭ꯔꯕ ꯏꯆꯥꯁꯤꯗ ꯅꯪꯅ ꯕꯗꯅꯥꯝ ꯄꯤꯁꯤꯟꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯇꯝꯐꯥꯗꯣ ꯈꯥꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯁ ꯌꯥꯝ ꯇꯜꯂꯦ ꯑꯣꯏꯕ ꯈꯠꯅꯒꯦ ꯐꯨꯅꯒꯦꯒ ꯀꯥꯏꯗꯨꯅ ꯐꯨꯅꯔꯨꯁꯨ ꯁ꯭ꯋꯥꯏꯗꯒ ꯇꯧꯔꯛꯀꯅꯨ ꯋꯥꯕꯅꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯌꯦꯠꯂꯦ ꯑꯣꯏꯕ ꯊꯥꯕꯂꯩꯁꯨ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯕꯦꯌꯥꯏꯕꯨ ꯏꯟꯊꯣꯔꯛꯏ ꯏꯕꯦꯌꯥꯏ ꯎꯞꯂꯒ ꯇꯥꯏ ꯈꯣꯏꯃꯨꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯇꯥꯟꯖꯥ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯂꯥꯝꯕꯁꯨ ꯍꯦꯛ ꯍꯜꯂꯛꯂꯦ ꯊꯥꯕꯂꯩꯅ ꯏꯕꯦꯌꯥꯏ ꯏꯟꯊꯣꯔꯛꯄꯗꯨ ꯆꯂꯥꯝꯕꯒꯤ ꯃꯤꯠꯃꯥꯡꯗꯅꯤ ꯀꯔꯤꯅꯣꯅꯦ ꯈꯟ ꯆꯂꯥꯝꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯌꯥꯏꯕು ꯍꯧꯒꯠꯄ ꯌꯥꯎꯏ ꯀꯩꯗꯧꯅꯔꯒꯦ ꯊꯥꯕꯂꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯏꯜꯂꯤꯗꯤ ꯏꯕꯦꯌꯥꯏ ꯀꯞꯁꯤꯟꯅꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯏꯆꯥꯒꯤ ꯐꯅꯕ ꯈꯜꯂꯨꯕꯅꯤ 마부 염식이 먹어해루바 이마기 소이부 오이랍네 이거 마네 이마다 혹시 푸리 세 이거 나랑도 빠시수 이가이드는 마이노 칸 빵감들 이바시 나대 마나 하이세 오이다 방학더니 에이 뭐이드 가시 떠오니 에이 못 하자비요 뭐 있다소 거의 문에 이거다 나타블리 짜짜는 뭐 하나락보다 기타 오키마니 에이 라네 뭐이기 약봤다마니 에이 내가 씨바오보다 뭐이드 가리 삐엔다다 마음다 떠오키니 낭기 마시니 힘차비 오이랍네 와드 숲 다른 마살라바 폭 허가뚜 락라가 마라 레이저비 타발레이다 쿠pak 아서우바두나 아묵당 타진두나 하이락바니 그리 하비 낭 호시기도 ngasi다 yumsi nangna laklaga aigi imada hingsabi haiba yabra nangbu kari oidana aina thazadawri yare satko yumsi nang leiba pamdrabasu adum chatko adubu nangna yumsida madana pisinabadi hotnagadu pharabasu phatrabasu ase nangisu iman adu phau khangba ngamdaba thabalai mapi tana yam penjada chalamada yengzarei adubu ma amuk pantharamtre yumsida magi hak amata leitre khaladuna ma wahai ama maka taramda kap tuna senthokre madu uraga phatrabi mama sadudi kalak penduna yengduna noklai chalama suprabab imungda sangkre ma thabalaibu amuk khamluchi tumidangni matamdu phana thengsilakle ingbanasu krakrak singlakpa matamduni thabalai lambigi matai amada masapu matasin kaptuna leizari aina lalisibu kain taso aibu nangna duk nuksitraga kari kay maluhungtuna lawbirib nang yapate nang yapate mikop adudani thabalagi masada aying manungsikki sawum amana khangi yairaktuna sonthangdaraba khonjel amana thabalai nangbu yam warabo thabalai swai lauduna yankhalai adubu magi mitmangduda mami sabi lemigi thawaina leplamadu ubada ki suki pakatna yenglai lebi thabalai da yamuna yengduna
ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟꯖꯥꯗꯨ ꯐꯪꯂꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯗꯤ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯂꯦꯝꯕꯤ ꯃꯤꯠꯂꯨ ꯑꯅꯤ ꯏꯔꯥꯊꯥꯡ ꯊꯥꯕꯜꯂꯩꯗ ꯌꯦꯡꯖꯔꯛ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯥꯕꯜꯂꯩꯗ ꯂꯣꯏꯅ ꯂꯤꯔꯛꯂꯝꯃꯤ ꯑꯍꯤꯡꯒꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯠꯇꯨꯁꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯍꯦꯛ ꯁꯤꯠꯂꯤ ꯊꯥꯕꯜꯂꯩ ꯃꯁꯥꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯊꯣꯛꯈꯤꯗꯒꯨꯝ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ ꯃꯁꯥꯗ ꯏꯪꯕꯒ ꯑꯝꯇ ꯐꯥꯎꯈꯤꯗ꯭ꯔꯤ ꯃꯁꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯝ ꯂꯩꯕꯗꯤ ꯎꯗ꯭ꯔꯤ ꯊꯣꯡꯒꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯇꯨꯅ ꯊꯥꯕꯜꯂꯩ ꯇꯞꯅ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯏꯕꯤꯌꯥꯏ ꯍꯣꯏꯗꯤ ꯇꯨꯝꯊꯈꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯔꯤꯝꯇ ꯁꯦꯛꯃꯨꯛ ꯂꯥꯎꯔꯛꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯀꯥꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ ꯆꯂꯥꯝꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯥꯕꯜꯂꯩ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠ ꯆꯂꯥꯝꯕꯒꯤ ꯅꯥꯀꯜꯗ ꯍꯤꯞꯊꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇ ꯆꯂꯥꯝꯕꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯆꯂꯥꯝꯕꯗꯨ ꯃꯃꯤꯠ ꯐꯥꯛꯂꯤ ꯍꯦꯛ ꯄꯥꯡꯊꯣꯔꯛꯏ ꯍꯩ ꯀꯅꯥꯅꯣ ꯅꯪ ꯊꯥꯕꯜꯂꯩ 이띵 띵ꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ ꯆꯂꯥꯝꯕ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯂꯩ ꯅꯪꯕꯨ ꯆꯠꯈ꯭ꯔꯕꯗꯥꯏ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯋꯥꯔꯅꯤ ꯊꯥꯕꯜꯂꯩ ꯅꯪ ꯋꯥꯗꯅꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯩꯈ꯭ꯔꯤꯕꯗꯣ ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕ ꯄꯨꯟꯁꯤꯅꯤ ꯃꯁꯤꯗ ꯑꯩ ꯅꯪꯕꯨ ꯆꯤꯡꯁꯤꯜꯂꯒ ꯋꯥꯍꯟꯕ ꯄꯥꯝꯗꯦ ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯃꯇꯝ ꯂꯩꯔꯤ ꯊꯥꯕꯜꯂꯩ ꯅꯣꯛꯃꯤ ꯆꯂꯥꯝꯕꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯂꯥꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯃꯀꯣꯛ ꯉꯥꯊꯖꯔꯛꯏ ꯑꯩꯁꯦ ꯃꯣꯏ ꯇꯥꯆꯧꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯕꯨ ꯈꯤꯇꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯕ ꯅꯨꯄꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛ ꯆꯪꯖꯔꯁꯤꯐꯥꯎꯗ ꯀꯔꯤꯒꯤ ꯑꯩꯕꯨ ꯏꯟꯊꯣꯛꯀꯤ ꯍꯣꯠꯅꯔꯤꯕꯅꯣ ꯆꯂꯥꯝꯕ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯊꯥꯕꯜꯂꯩꯗ ꯇꯞꯅ ꯌꯦꯡꯊꯔꯛꯏ ꯊꯥꯕꯜꯂꯩꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯔꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯃꯤꯀꯨꯞ ꯑꯗꯨ ꯑꯗꯨꯝꯅ ꯀꯔꯝ ꯑꯣꯏꯈꯤꯕ ꯊꯃꯣꯏ ꯀꯟꯕ ꯋꯥꯁꯛ ꯆꯦꯠꯄ ꯏꯀꯥꯏ ꯊꯤꯒꯟꯕ ꯅꯨꯄꯥ ꯃꯥꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈꯤꯗꯨꯅ ꯉꯁꯤꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯣꯏ ꯇꯠꯅꯕ ꯌꯥꯔꯣꯏꯗꯕ ꯃꯔꯤ ꯑꯃ ꯁꯦꯝꯈ꯭ꯔꯦꯗꯣ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯑꯌꯨꯛꯀꯤ ꯌꯥꯍꯧ ꯉꯟꯕꯤ ꯁꯦꯛꯂꯥ ꯀꯌꯥꯅ ꯆꯤꯔꯤꯛ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯊꯥꯕꯜꯂꯩ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯆꯂꯥꯝꯕꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯁꯛꯇꯝꯁꯤꯕꯨ ꯊꯥꯕꯜꯂꯩ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯆꯂꯥꯝꯕ ꯉꯁꯤꯁꯨ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯑꯩ ꯆꯠꯅꯕꯤ ꯄꯜ ꯑꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯁꯦꯡꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯊꯥꯕꯜꯂꯩꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯕꯅꯤ ꯊꯥꯕꯜꯂꯩ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯇꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯃꯨ ꯊꯣꯔꯛꯏ ꯑꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯣꯏꯔꯦ ꯑꯅꯝꯗꯤ ꯀꯠꯂꯤ ꯅꯪꯁꯨ ꯊꯥꯕꯜꯂꯩ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯗ ꯏꯃꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯣꯏꯃꯨꯅ ꯈꯨꯠꯇꯨ ꯇꯥꯞ ꯍꯦꯛ ꯐꯥꯏ ꯊꯥꯕꯜꯂꯩ ꯏꯪꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯏꯁ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯇꯥꯆꯧꯅ ꯐꯥꯎ ꯊꯥꯖꯕꯤꯗꯕꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯎꯅꯤ ꯅꯪꯕꯨ ꯅꯁꯛꯅ ꯐꯖꯔꯤꯕ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯊꯥꯕꯜꯂꯩ ꯍꯟꯗꯛꯇꯤ ꯁꯛꯐꯝ ꯑꯃꯗ ꯈꯣꯏꯃꯨꯗ ꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯉꯪꯗꯨꯅ ꯉꯥꯡꯂꯛꯏ ꯅꯪ ꯉꯁꯤ ꯑꯩꯅ ꯅꯪ ꯈꯪꯗꯣ ꯆꯤꯛꯊꯠꯂꯒ ꯍꯥꯠꯇꯣꯛꯎ ꯍꯥꯏꯕ꯭ꯔꯥ ꯈꯨꯠꯁꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯈꯣꯏꯃꯨꯗꯨ ꯊꯥꯕꯜꯂꯩꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯤꯈ꯭ꯔꯗꯨꯅ ꯐꯠ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯌꯥꯅꯤ ꯈꯟ ꯇꯧꯔꯨꯕꯅꯤ ꯊꯥꯕꯜꯂꯩ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯈꯤꯗꯕ ꯁꯥꯗꯨꯅ ꯏꯇꯞ ꯇꯞꯆꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯣꯏꯃꯨꯗꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯏꯕꯦꯌꯥꯏꯗꯨ ꯅꯥꯈꯣꯛꯈꯩ ꯇꯨꯝꯂꯤ ꯊꯥꯕꯜꯂꯩ ꯏꯕꯦꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯏꯕꯦꯌꯥꯏꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯌꯦꯡꯅ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯔꯛꯂꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯁꯛꯐꯝ ꯑꯃꯗ ꯃꯃꯤꯠꯀꯥꯗꯣ ꯉꯥꯡꯁꯤꯜꯂꯛꯏ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯏꯕꯦꯌꯥꯏꯁꯨ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯕꯜꯂꯩ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯐꯠ ꯍꯟꯖꯤꯟꯈꯤ ꯏꯕꯦꯌꯥꯏ ꯊꯥꯕꯜꯂꯩꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯣꯏ ꯃꯥ ꯀꯔꯤꯅꯣꯅꯦ ꯉꯥꯎꯕ꯭ꯔꯥ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤꯌꯥ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯂꯤꯕ ꯊꯦꯡꯃꯜꯂꯦ ꯍꯧꯒꯠꯂꯣ ꯏꯁꯤꯡ ꯂꯨꯝꯂꯕꯅꯤ ꯑꯍꯜꯅꯕꯨ ꯌꯥꯎꯒꯗꯣꯛ ꯊꯦꯡꯕ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯜꯂꯩ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯌꯥꯏ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯁꯤ ꯑꯩꯅ ꯐꯅ ꯏꯪ ꯇꯞꯄꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯛꯏꯅꯦ ꯑꯩꯒꯤ ꯏꯒꯨꯜ ꯈꯥꯡꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯁꯤꯗꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡꯅꯤ ꯊꯥꯕꯜꯂꯩ ꯐꯤ ꯁꯨꯗꯨꯅ ꯂꯩ ꯃꯗꯨꯗ ꯇꯝꯐꯥꯁꯨ ꯃꯥꯒꯤ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯦꯛ ꯊꯥꯕꯜꯂꯩꯗ ꯍꯥꯏꯔꯛꯄꯅꯤ ꯏꯅꯝꯃ ꯑꯩꯒꯤ ꯐꯤꯁꯤ ꯑꯝꯇ ꯈꯔ ꯌꯥꯎ ꯌꯥꯝꯕ ꯅꯠꯇꯦ ꯅꯪꯗꯤ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ ꯁꯨꯕ ꯀꯩꯗꯧꯒꯦ ꯅꯁꯥꯒꯤ ꯐꯤꯗꯨꯗꯤ ꯑꯗꯨꯛ ꯌꯥꯝ ꯇꯜꯂꯗꯤ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯆꯟꯅꯔꯣꯏꯅꯦ ꯅꯪ ꯑꯦ
ꯏꯅꯝꯃꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯇꯥꯖꯧꯒꯅ ꯐꯨꯈꯤꯕꯗꯣ ꯑꯗꯨ ꯀꯥꯎꯔꯕ ꯑꯃꯨꯛ ꯐꯨꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯂꯩ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯐꯤ ꯁꯦꯝꯖꯤꯜꯂꯒ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯁꯤ ꯐꯨꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯐꯨꯗ꯭ꯔꯤꯉꯩꯗꯅꯦ ꯉꯁꯤꯗꯤ ꯅꯪ ꯍꯥꯟꯅ ꯍꯦꯛꯇ ꯐꯨꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯒ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇꯝꯐꯥꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯇꯥꯞ ꯍꯦꯛꯇ ꯁꯤꯡꯂꯒ ꯅꯝꯊꯨꯏ ꯑꯌꯣ ꯃꯥ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯏꯅꯝꯃ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯥꯠ ꯇꯧꯔꯦ ꯑꯝꯇ ꯊꯣꯔꯛꯑꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯁꯝꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯊꯥꯗꯣꯛꯑꯝꯃꯤ ꯅꯥꯏꯃꯤ ꯏꯕꯦꯌꯥꯏꯁꯨ ꯆꯦꯟꯊꯣꯔꯛꯏ ꯍꯩꯃ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯔꯤꯕꯗꯣ ꯊꯥꯗꯣꯛꯎꯁꯤ ꯍꯩ ꯁꯣꯅꯣꯊꯣꯛꯄꯤ ꯅꯪꯕꯨ ꯊꯥꯗꯣꯛꯎꯅꯤ ꯊꯥꯗꯣꯛꯑꯣꯔꯒ ꯅꯪ ꯉꯁꯤ ꯁꯤꯔꯅꯤꯗꯣ ꯊꯥꯕꯂꯩꯗꯨ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯤ 이비야이도 강티 쌉라가 락드네 수망가도 랑이 아유 시리네 쾅시 딸라브라 가이노 따우리 이오 이마 시리 이스 뭐라 힌사비 오람니네 시리야 하이 이붕어 아무도 토롱니 낭보 이스 이마이 비마 아이너게 헨전 감드네 코이모수 목토르이 따람리마 떠우도 우보다 센실레 거이리마 떠르미시네 하이 아시 온 생각 락비세 와심도 푸하이 마니 이마부 낭티 쌉라가 랑리바니네 호이마 아이 푸게 코이모수 헥다 쌍실로이 아두부 타발레기 쿠박 아마다 코이모수 웅라가 갸ꯟ가우나 따라가 레이크리 까담따나 마부 헨진바 감징아시디 따우리바 쿰하이도 솜다 ꯆꯧꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤ ꯌꯦꯡꯂꯤꯕꯅꯤ ꯃꯣꯏꯗꯤ ꯍꯔꯥꯎꯕꯗ ꯈꯨꯕꯥꯛꯄꯨ ꯈꯨꯔꯤ ꯊꯥꯕꯂꯩ ꯃꯁꯝ ꯃꯅꯥꯗꯣ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯒ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯅꯍꯥꯟꯈꯩ ꯄꯪꯇꯧ ꯇꯧꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯅꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯁꯨ ꯑꯣꯠꯄꯤ ꯅꯩꯕꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯩꯇꯝꯐꯥ ꯑꯁꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯁꯨꯗꯣꯛꯎ ꯑꯗꯨꯒꯅꯦ ꯋꯥꯏꯔꯣꯡꯒꯥꯁꯦ ꯐꯖꯅ ꯁꯤꯠꯇꯣꯛꯀꯗꯕꯅꯤ ꯍꯦꯛ ꯇꯧꯔꯝꯗ꯭ꯔꯕ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯂꯦꯗꯅ ꯑꯩꯈꯣꯏꯃꯣ ꯆꯠꯂꯣ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯏꯁꯤꯡ ꯂꯣꯏꯅ ꯆꯥꯏꯊꯣꯛꯎ ꯍꯦꯛ ꯇꯧꯔꯝꯗ꯭ꯔꯕ ꯍꯧꯖꯤꯛꯀꯤꯗꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯒꯦ ꯌꯥꯝ ꯂꯥꯡꯉꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯅꯔꯣꯏ ꯋꯥꯍꯩ ꯈꯔꯁꯤ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯉꯛꯄꯅ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯊꯥꯕꯂꯩꯒꯤ ꯁꯞꯇ꯭ꯔꯗꯨ ꯀꯤꯕꯒꯤꯔ ꯀꯔꯤꯒꯤꯅꯣ ꯇꯝꯐꯥꯗꯨ ꯐꯤ ꯁꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤ ꯊꯥꯕꯂꯩꯅ ꯁꯞꯇ꯭ꯔ ꯅꯨꯡꯇ꯭ꯔ ꯈꯔ ꯇꯧꯕꯗꯒꯤ ꯏꯕꯦꯌꯥꯏ ꯍꯣꯏꯅꯁꯨ ꯍꯥꯟꯅꯗꯧꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯆꯂꯥꯝꯕꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯋꯥꯒꯁꯦ ꯑꯗꯨꯝ ꯉꯥꯡꯂꯕꯅꯤ ꯏꯄꯪ ꯄꯪꯅ ꯂꯩꯁꯤꯟꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ 이비야이ꯗꯤ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯕꯅꯤ ꯃꯊꯟꯇ ꯐꯠꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯇ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯕ ꯊꯥꯕꯂꯩꯗꯨ ꯇꯣꯏꯅ ꯆꯥꯎꯕꯤ ꯍꯣꯏꯗ ꯆꯠꯂꯒ ꯍꯥꯟꯅ ꯌꯥꯝꯅ ꯈꯪꯅꯕꯒꯨꯝ ꯍꯔꯥꯎ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯗꯣꯛꯏ ꯃꯗꯨ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯄꯨꯝꯅꯃꯛ ꯇꯧꯍꯟꯕꯅꯤ ꯅꯪꯕꯨ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯌꯨꯝꯗꯒ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯣ ꯍꯣꯏꯅꯦ ꯑꯕꯣꯛꯁꯨ ꯎꯗ ꯀꯨꯏꯔꯦ ꯍꯌꯦꯡꯗꯤ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯆꯠꯂꯨ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯍꯤꯌꯥꯡꯊꯥꯡ ꯂꯩꯔꯤꯕꯤ ꯈꯨꯔꯨꯝꯕ ꯐꯩ ꯍꯌꯦꯡ ꯆꯠꯄꯗ ꯈꯨꯔꯨꯝꯊꯣꯔꯛ ꯇꯦꯛꯇ ꯀꯥꯏꯗꯕ ꯐꯠꯇꯕ ꯄꯨꯝꯕ ꯆꯪꯗꯅꯕ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯇꯨꯅ ꯆꯂꯥꯝꯕꯒ ꯄꯨꯟꯅ ꯊꯥꯕꯂꯩꯒꯤ ꯃꯄꯥꯝꯗ ꯉꯟꯇꯥꯅ ꯌꯧꯔꯛꯂꯦ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯍꯟꯅꯕ ꯊꯣꯔꯛꯂꯦ ꯍꯤꯌꯥꯡꯊꯥꯡꯂꯣꯝꯗ ꯑꯃꯨꯛꯇ ꯌꯧꯔꯨꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯗꯧꯔꯒꯦ ꯉꯁꯤꯁꯦ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯈꯨꯔꯨꯝꯕ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯈꯨꯔꯨꯝꯂꯨꯁꯤ ꯑꯣ ꯑꯗꯨꯒꯤꯅꯤꯗꯅ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯑꯃꯨꯛ ꯏꯔꯨꯖꯜꯂꯤꯗꯣ ꯍꯣꯏ ꯆꯂꯥꯝꯕ ꯃꯀꯥ ꯂꯥꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯃꯗꯨ ꯊꯥꯕꯂꯩꯁꯨ ꯎꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯀꯩꯅꯣꯝ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛ ꯏꯆꯦ ꯂꯦꯝꯕꯤ ꯅꯤꯡꯁꯤꯡꯂꯛꯏꯔꯥ ꯅꯪꯗꯤ ꯃꯥ ꯀꯃꯥꯏ ꯈꯪꯉꯤꯕ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯏꯅꯦ ꯆꯥꯎꯕꯤꯅ ꯂꯣꯏꯅ ꯂꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯆꯂꯥꯝꯕ ꯅꯣꯛꯅꯤꯡꯗꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯑꯩꯁꯦ ꯐꯠꯇꯕ ꯖꯥꯠꯅꯤꯗ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯑꯣꯠꯄꯤꯈ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯃꯗ ꯑꯩꯅ ꯃꯥꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯅꯣꯛꯂꯒꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦꯗ ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯅꯪꯅ ꯉꯁꯤ ꯍꯤꯌꯥꯡꯊꯥꯡ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯗꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯄꯨꯕꯤꯌꯨ ꯍꯥꯏꯗꯅ ꯇꯟꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯕꯤꯈꯤꯗꯦ ꯃꯥꯒꯤ ꯃꯅꯤꯡ ꯑꯃꯗ ꯑꯩꯅ ꯊꯨꯡꯍꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯑꯩꯕꯨ ꯀꯥꯎꯔꯝꯂꯅꯤꯗ ꯑꯩꯁꯨ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯈꯤꯗꯕ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯈꯤꯗꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯍꯛꯆꯥꯡꯅ ꯊꯥꯕꯂꯩꯒꯤ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯦꯝꯕꯤ ꯃꯥꯒꯤꯅꯤ ꯑꯗꯨꯅ ꯆꯂꯥꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯨꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯀ ꯅꯤꯛꯀꯥꯎ
ꯄꯤꯔꯥꯡꯅ ꯏꯆꯣꯠ ꯆꯣꯠ ꯌꯦꯡꯖꯔꯛꯏ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯕꯅꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯏꯟꯊꯣꯛꯄꯗꯨ ꯆꯂꯥꯝꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯑꯣꯠꯂꯔꯤ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄꯁꯤ ꯑꯣꯠꯂꯦꯀꯣ ꯑꯩ ꯁꯥꯒꯩ ꯑꯣꯟꯗ꯭ꯔꯤꯌꯦ ꯑꯩ ꯂꯨꯍꯣꯡꯗꯤꯌꯦ ꯆꯂꯥꯝꯕ ꯅꯪ ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯊꯤꯔꯛꯎꯕ ꯑꯁꯨꯝ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯊꯥꯕꯜꯂꯩ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕ ꯆꯥꯕ ꯊꯛꯄ ꯏꯌꯥ ꯌꯥꯗꯕ ꯃꯀꯣꯛ ꯉꯥꯎꯕ ꯇꯧꯕꯗꯒꯤ ꯑꯃꯥꯏꯕꯤꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯅꯤ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯔꯦ ꯇꯝꯐꯥꯗꯤ ꯁꯦꯡꯅ ꯃꯃꯥꯅ ꯐꯠꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯊꯥꯕꯜꯂꯩꯅ ꯈꯔ ꯆꯩꯉꯥꯡ ꯇꯧꯕꯗꯒꯤ ꯒ꯭ꯌꯥꯟ ꯐꯅꯌꯥꯝ ꯇꯥꯔꯕꯅꯤ ꯊꯥꯕꯜꯂꯩꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯥꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ ꯏꯅꯝꯃ ꯁꯤꯗꯩꯗꯤꯅꯦ ꯏꯅꯝꯃ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯂꯣꯏ ꯇꯧꯔꯗꯧꯅꯤ ꯊꯥꯕꯜꯂꯩ ꯅꯣꯛꯆꯩ ꯊꯁꯣ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯂꯨꯈꯤꯒꯦ ꯏꯅꯝꯃꯁꯦ ꯃꯈꯣꯡ ꯌꯥꯝ ꯏꯪꯉꯤ ꯑꯝꯇ ꯁꯥꯍꯟꯅꯕ ꯑꯩꯈꯣꯏ ꯃꯥꯗꯨꯁꯨ ꯄꯨꯔꯥ ꯂꯝꯀꯦꯠꯄꯤꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ ꯌꯦꯡꯉꯨꯕꯁꯦ ꯇꯝꯐꯥꯗꯣ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯂꯥꯝꯕ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ ꯑꯗꯨꯒ ꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯕꯤꯔꯛꯏ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤꯗ ꯊꯥꯕꯜꯂꯩ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯕꯨꯛꯅꯤꯡ ꯈꯪꯅ ꯅꯨꯡꯁꯤꯔꯛꯂꯦ ꯃꯄꯤ ꯇꯥꯔꯛꯏ ꯏꯍꯦ ꯀꯩ ꯀꯞꯄꯤꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔ ꯃꯤꯀꯨꯞꯁꯤꯗ ꯇꯧꯍꯩꯗꯦꯁꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ ꯊꯥꯕꯜꯂꯩ ꯋꯥꯔꯧꯗꯦ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯑꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯃꯟꯗꯗꯨꯅ ꯍꯔꯥꯎꯕꯒꯤ ꯁꯤꯊꯔꯛꯄ ꯄꯤꯔꯥꯡꯅꯤ ꯑꯩ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏꯒꯦ ꯀꯞꯂꯅꯨꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯇꯝꯐꯥꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯔꯨꯒꯦꯀꯣ ꯏꯁꯤꯡꯗꯨꯁꯨ ꯄꯨꯕꯤꯔꯛꯂꯒꯦ ꯅꯈꯨꯠꯁꯤꯁꯨ ꯌꯥꯝ ꯏꯪꯉꯤ ꯂꯩꯔꯝꯃꯨꯀꯣ ꯊꯨꯅ ꯂꯥꯛꯀꯦ ꯆꯂꯥꯝꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯥꯕꯜꯂꯩ ꯍꯤꯞꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯁꯨ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯊꯥꯕꯜꯂꯩꯗꯤ ꯒ꯭ꯌꯥꯟ ꯑꯗꯨ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯂꯦꯝꯕꯤ ꯊꯥꯕꯜꯂꯩꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨꯗꯤ ꯊꯥꯕꯜꯂꯩꯅ ꯃꯁꯥꯒ ꯋꯥꯏ ꯁꯪꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯅꯍꯥꯟꯗꯒꯤ ꯁꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯐꯪꯗꯕꯅꯤ ꯆꯂꯥꯝꯕꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕ ꯇꯥꯟꯖꯥꯅꯤ ꯇꯝꯐꯥꯁꯨ ꯏꯕꯦꯌꯥꯏꯁꯨ ꯂꯩꯇꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯈꯣꯏꯃꯨ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯊꯥꯕꯜꯂꯩꯁꯨ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ ꯈꯣꯏꯃꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯑꯗꯨꯅ ꯐꯠ ꯆꯪꯂꯛꯂꯒ ꯊꯥꯕꯜꯂꯩꯒꯤ ꯉꯛꯁꯝꯗꯨ ꯍꯦꯛꯇ ꯃꯦꯠꯈ꯭ꯔꯦ ꯊꯥꯕꯜꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯈꯣꯏꯃꯨꯕꯨ ꯏꯟꯊꯣꯛꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯆꯂꯥꯝꯕꯗꯨ ꯊꯣꯡꯖꯜꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯃꯨꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯟꯗꯨꯅ ꯐꯨꯔꯛꯂꯦ ꯅꯪꯕꯨ ꯑꯩꯅ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯅꯠꯇ꯭ꯔꯕꯁꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯅꯪꯅ ꯅꯇꯩꯃꯁꯤꯗ ꯊꯨꯏ ꯂꯝꯆꯠ ꯅꯥꯏꯗꯕ ꯑꯣꯛꯇꯕ ꯅꯪ ꯉꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯅ ꯁꯥꯎꯗꯣꯛꯇꯕ ꯃꯤꯅ ꯁꯥꯎꯔꯛꯄ ꯍꯥꯏꯁꯤꯗꯕꯨ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕꯅꯤ ꯈꯣꯏꯃꯨꯗꯨ ꯈꯨꯠ ꯍꯟꯕꯒ ꯑꯝꯇ ꯅꯪꯗ꯭ꯔꯦ ꯃꯁꯥꯗꯨ ꯄꯨꯡꯄꯣꯞ ꯄꯣꯞꯂꯦ ꯊꯥꯕꯜꯂꯩ ꯀꯞꯇꯨꯅ ꯍꯥꯠꯂꯣ ꯃꯗꯨꯒꯤ ꯁꯥꯗꯣ ꯍꯥꯠꯂꯣ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯁꯥꯗꯤ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯝ ꯇꯧꯒꯦ ꯍꯣꯠꯅꯔꯤꯕ ꯍꯥꯠꯂꯣ ꯃꯗꯣ ꯑꯩ ꯑꯁꯨꯝ ꯈꯪꯗꯨꯅ ꯂꯥꯛꯄꯅꯦ ꯃꯥ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗ ꯃꯤ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯆꯂꯥꯝꯕ ꯈꯣꯏꯃꯨꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯊꯥꯕꯜꯂꯩꯁꯨ ꯏꯟꯅꯔꯛꯏ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯏꯕꯦꯌꯥꯏꯒ ꯂꯦꯝꯕꯤꯒꯤ ꯃꯥꯃ ꯊꯣꯛꯄ ꯅꯨꯄꯥ ꯑꯃꯒ ꯐꯝꯍꯟꯗꯨꯅ ꯉꯥꯡ ꯁꯛꯄ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯧ ꯑꯃꯅ ꯆꯂꯥꯝꯕ ꯌꯦꯡꯉꯨꯇꯨ ꯅꯪꯒꯤ ꯅꯃꯥ ꯑꯇꯣꯝꯕꯤꯁꯤꯒꯤ ꯂꯝꯆꯠꯁꯦ ꯅꯪꯁꯨ ꯎꯔꯦꯗꯅ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯑꯁꯤ ꯑꯣꯛꯇꯕꯤꯅꯤ ꯊꯨꯏ ꯇꯨꯀꯠꯆꯩꯅꯦꯍꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯑꯃꯠꯇ ꯂꯩꯃꯤꯟꯅꯔꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯥꯡꯊꯣꯛꯄ ꯊꯕꯛꯅꯤꯅꯦ ꯆꯂꯥꯝꯕ ꯑꯁꯤꯕꯨ ꯅꯪ ꯅꯃꯥꯅꯤ ꯍꯥꯏꯗꯅ ꯂꯩꯃꯤꯟꯅꯕ ꯉꯝꯈꯤꯗꯧꯔꯤꯕ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯉꯥꯡꯉꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯆꯂꯥꯝꯕꯗꯤ ꯈꯨꯝꯐꯝꯁꯨ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯅ ꯏꯪꯅ ꯇꯞꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯂꯩꯀꯥꯏꯁꯤꯕꯨꯁꯨ ꯆꯦꯟꯊꯍꯟꯗꯅꯕ ꯍꯣꯠꯅꯖꯒꯦ ꯃꯆꯥ ꯑꯩꯈꯣꯏꯅ ꯋꯥꯔꯛꯆꯔꯒꯦ ꯃꯌꯥꯝ ꯁꯥꯎꯕꯤꯅꯣ ꯊꯥꯕꯜꯂꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯖꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯆꯥꯎꯕꯤ ꯍꯣꯏ ꯃꯅꯤ ꯍꯣꯏꯗꯤ ꯂꯩꯍꯧꯔꯤ ꯊꯥꯕꯜꯂꯩꯅ ꯇꯥ ꯆꯂꯥꯝꯕ ꯆꯠꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯍꯧꯖꯤꯛ ꯄꯨꯒꯗꯕꯅꯤ ꯆꯠꯂꯁꯦ ꯆꯠꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯧꯕꯤꯌꯨ ꯀꯩꯗ ꯆꯠꯇꯣꯔꯤꯕ ꯏꯆꯦ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯂꯥꯝꯕꯁꯨ ꯌꯥꯎꯅ ꯃꯌꯥꯝꯗꯣ ꯊꯥꯕꯜꯂꯩꯗ ꯂꯣꯏꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯕꯜꯂꯩꯅ ꯃꯥꯡꯊ ꯃꯌꯥꯝꯗꯨꯅ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯊꯣꯔꯛꯂꯦ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ ꯂꯦꯝꯕꯤꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯂꯞꯇꯨ ꯂꯦꯞꯂꯔꯦ ꯆꯂꯥꯝꯕ ꯋꯥ ꯉꯥꯡꯗꯦ ꯊꯥꯕꯜꯂꯩꯗ ꯑꯗꯨꯝ ꯌꯦꯡꯂꯤ
ꯊꯥꯕꯂꯩꯅ ꯅꯣꯛꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯨꯝ ꯆꯂꯥꯝꯕꯕꯨ ꯐꯥꯊꯕꯤ ꯌꯨꯝꯗꯨ ꯏꯁꯤꯛ ꯁꯤꯛꯏ ꯃꯤ ꯂꯩꯇꯕ ꯃꯥꯜꯂꯨꯏ ꯑꯗꯨꯕꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯜꯂꯕꯤ ꯂꯦꯝꯕꯤꯒꯤ ꯑꯄꯣꯛꯄꯤ ꯊꯥꯔꯤꯛ ꯃꯈꯨꯠꯇ ꯊꯥꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯣꯜꯂꯤ ꯊꯣꯔꯛꯏ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯀꯨꯏꯔꯦꯗ ꯀꯅꯥ ꯑꯃ ꯂꯥꯛꯈꯤꯗꯕ ꯀꯅꯥ ꯍꯪꯕꯅꯣ ꯅꯈꯣꯏꯕꯨ ꯊꯥꯕꯂꯩꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦ ꯂꯦꯝꯕꯤ ꯎꯅꯕ ꯂꯥꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯤ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥ ꯎꯅꯕ ꯌꯥꯗꯦ ꯃꯥ ꯇꯨꯝꯂꯤꯌꯦ ꯍꯧꯗꯣꯛꯂꯨꯕ ꯌꯥꯏ ꯁꯥꯎꯔꯛꯀꯅꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯃꯤꯁꯦꯞꯄꯤꯒ ꯀꯣꯛꯆꯥꯎꯕꯤꯒꯅ ꯃꯁꯥ ꯁꯥꯒꯟꯗ ꯆꯞꯂꯒ ꯑꯃꯥꯏꯕꯤ ꯂꯨꯈꯣꯏꯕꯤꯕꯨ ꯄꯨꯔꯒ ꯂꯥꯛꯏ ꯇꯨꯡꯗ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯂꯥꯞꯇꯛ ꯏꯅꯔꯛꯂꯤ ꯂꯨꯈꯣꯏꯕꯤ ꯎꯕꯗ ꯊꯥꯔꯤꯛꯇꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯤ ꯀꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯆꯔꯥꯝꯕ ꯃꯅꯤ ꯆꯥꯎꯕꯤ ꯍꯣꯏꯗꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯊꯥꯕꯂꯩ ꯏꯕꯦꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯆꯦ ꯂꯦꯝꯕꯤꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯦ ꯏꯕꯦꯌꯥꯏꯗꯨ ꯃꯇꯥꯡꯁꯤꯗꯗꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯀꯞꯅ ꯃꯥꯁꯨ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ ꯃꯥꯅꯤ ꯂꯦꯝꯕꯤꯕꯨ ꯑꯩꯅ ꯏꯃꯧ ꯄꯥꯝꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤꯕꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛꯇꯒꯤ ꯉꯝꯗꯨꯅ ꯂꯩꯅꯤꯡꯂꯨꯕ ꯂꯟ ꯊꯨꯝ ꯈꯔꯁꯤ ꯄꯥꯝꯅꯕꯗ ꯇꯧꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯂꯦꯝꯕꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯃꯥꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯃꯃꯥꯒꯤ ꯃꯄꯥꯝꯁꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯆꯂꯥꯝꯕꯕꯨ ꯎꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯅꯤ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒꯅꯤ ꯃꯥꯅ ꯎꯈꯤꯕꯗꯨ ꯏꯕꯦꯌꯥꯏꯒ ꯃꯥꯒꯤ ꯃꯥꯃꯗꯨꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯈꯤꯕꯅꯤ ꯀꯩꯅꯣ ꯃꯥꯃ ꯍꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯅꯈꯣꯏ ꯑꯗꯨꯛ ꯑꯣꯛꯇꯕ ꯂꯝꯆꯠ ꯑꯩ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯒꯅꯤ ꯆꯂꯥꯝꯕꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯤ ꯂꯦꯝꯕꯤꯗꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯏꯕꯦꯌꯥꯏ ꯄꯥꯈꯠꯅ ꯍꯩꯃꯥ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯇꯥꯟꯅꯁꯤ ꯑꯩꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯂꯣ ꯑꯩ ꯀꯣꯟꯅ ꯊꯕꯛ ꯇꯧꯔꯒꯦ ꯏꯕꯦꯌꯥꯏ ꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯏ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯏꯕꯦꯌꯥꯏꯁꯨ ꯉꯝꯅꯕ ꯂꯦꯝꯕꯤꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯂꯦꯝꯕꯤꯌꯥ ꯅꯪ ꯑꯗꯨꯝ ꯇꯧꯒꯅꯨ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯎꯅꯦ ꯂꯦꯝꯕꯤ ꯁꯥꯎꯅ ꯏꯕꯦꯌꯥꯏꯕꯨ ꯏꯟꯊꯣꯛꯏ ꯃꯗꯨꯗ ꯅꯨꯡ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯀꯣꯛꯇ ꯈꯖꯤꯛ ꯈꯦꯠꯇꯨꯅ ꯏ ꯈꯔ ꯊꯣꯛꯂꯛꯏ ꯅꯣꯏꯅ ꯂꯝꯆꯠ ꯅꯥꯏꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟ ꯂꯩꯒꯅꯤ ꯇꯥꯟꯖꯥꯗꯨꯗ ꯆꯂꯥꯝꯕꯁꯨ ꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤ ꯀꯩꯗꯧꯅꯔꯒꯦ ꯂꯦꯝꯕꯤꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯏꯕꯦꯌꯥꯏ ꯃꯥꯒꯤ ꯀꯞꯁꯤꯟꯅꯕꯤꯗꯣ ꯍꯧꯔꯛꯂꯤ ꯃꯀꯣꯛꯇꯨꯗ ꯄꯥꯏꯔꯒ ꯀꯞꯁꯤꯟꯅꯔꯛꯏ ꯑꯌꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯁꯨ ꯂꯥꯟꯗꯦꯀꯣ ꯏꯃꯥꯅ ꯃꯉꯣꯟꯗꯒꯤ ꯅꯍꯥꯟ ꯁꯦꯜ ꯈꯔ ꯄꯨꯔꯨꯏꯌꯦ ꯃꯗꯨ ꯁꯤꯡꯉꯣꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯔꯣꯏ ꯍꯦꯛ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒꯗꯤ ꯏꯃꯥꯕꯨ ꯍꯦꯛꯇ ꯅꯝꯊꯨꯔꯒ ꯐꯨꯔꯤꯕꯅꯦ ꯌꯦꯡꯉꯣ ꯀꯣꯛꯁꯤꯗ ꯏꯒ ꯊꯣꯛꯂꯤꯕꯁꯦ ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯑꯍꯜ ꯂꯩꯉꯣꯟꯗ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯈꯔ ꯋꯥꯔꯛꯎꯏ ꯆꯂꯥꯝꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯤꯗꯤ ꯌꯥꯔꯦ ꯂꯦꯝꯕꯤ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯅꯪꯅꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯦ ꯅꯪꯅ ꯐꯅ ꯁꯦꯜ ꯆꯤꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯏꯅ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯕꯨꯛ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯑꯁꯨꯝ ꯇꯧꯔꯝꯕ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯉꯁꯤꯗꯒꯤ ꯅꯪꯒꯩꯗ ꯂꯣꯏꯅꯔꯕꯅꯤ ꯅꯪꯗꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯗꯗꯥꯏ ꯆꯠꯂꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯅꯥꯗꯅꯣ ꯑꯃꯨꯛ ꯇꯧꯔꯨꯔꯣ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯥꯝꯕ ꯑꯩꯒꯤ ꯋꯥꯁꯤꯝꯇ ꯅꯪ ꯀꯔꯤ ꯉꯥꯏꯔꯤꯒꯦ ꯆꯠꯈ꯭ꯔꯣꯗꯨꯗ ꯂꯦꯝꯕꯤꯒꯤ ꯋꯥ ꯆꯂꯥꯝꯕꯅ ꯇꯥꯈꯤꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤꯅ ꯐꯅ ꯀꯧꯔꯁꯨ ꯆꯂꯥꯝꯕꯅ ꯊꯩꯗꯨꯅ ꯆꯠꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯂꯦꯝꯕꯤ ꯆꯂꯥꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯏꯕꯦꯌꯥꯏꯅ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯜꯂꯛꯄꯗꯒꯤ ꯃꯃꯥꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯏꯕꯦꯌꯥꯏꯅ ꯃꯥꯒꯤ ꯂꯝꯆꯠ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯈꯤꯅꯕ ꯑꯃꯥꯏꯕꯤ ꯂꯨꯈꯣꯏꯕꯤꯕꯨ ꯅꯦꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯕꯨ ꯊꯃꯥꯏꯁꯤꯟ ꯃꯄꯥꯟ ꯊꯣꯛꯍꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯆꯂꯥꯝꯕꯗꯤ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯔꯛꯏ ꯃꯅꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯂꯦꯝꯕꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯄꯝꯂꯒ ꯄꯨꯊꯣꯔꯛꯏ ꯆꯂꯥꯝꯕ ꯂꯩꯕꯥꯛꯇꯨꯗ ꯁꯤꯠꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡꯗꯨ ꯉꯁꯤꯗꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯋꯥꯅ ꯈꯪꯂꯛꯄꯒꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯂꯤ ꯁꯛꯇꯝ ꯑꯗꯨ ꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯆꯂꯥꯝꯕ ꯃꯈꯨꯠ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯦꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯀꯣꯟꯈꯠꯂꯤ ꯃꯇꯧꯗꯨ ꯀꯅꯥꯅꯁꯨ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯁꯨ ꯃꯄꯤ ꯁꯤꯝꯊꯥ ꯂꯦꯞꯇꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧ ꯌꯦꯡꯖꯔꯤ ꯆꯂꯥꯝꯕ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯅ ꯃꯊꯃꯣꯏ ꯆꯥꯛꯄ ꯍꯦꯃꯟꯕꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯒꯤꯛ ꯀꯞꯊꯣꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗ ꯃꯆꯦꯠ ꯑꯃꯗ ꯄꯣꯛꯇ꯭ꯔꯕ ꯅꯣꯏꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏ ꯑꯣꯠꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯃꯥ ꯀꯌꯥꯝ ꯋꯥꯅ ꯈꯪꯂꯝꯒꯅꯤ
Sibu miyoy mapagilit sa lang. Noy na magwanda tawin si Kayna. Ima, noy na magwanda tawin namin si Kayna. Noy mo yung maghablibra, mga kimataw siya. Noy mo yung maghablibra. Hairagat sa lamba, Lembi ki haksang at ubud siya na kwento na o kong nagkablagling. Lembi na mihulpik na hunba duso, chalamba na tarai. Madu taba na dahin na chalamba kapihan sila eh. Tabalay sang sindo na chalamba mo temsili, lukoy biso, mo'y nanamdo na tabak asitawan kibani. Matawado ubo dadi maso yang mangamsa siya. Tabalay na, imamay mi, isigi taway mi siya. Kausin ba na, isibahan na daw na mo. Magi taway mi na kausin labaso. Magi haksang ko lang sini, ama talaw ba yadre. Matam si tengban kre, taway mi kausin labaso, mahing laroy. Ato mo, aroy ba mi kupsida, magi apaba madi hangbirasi. Hairaga, magi laywa krason na limbigi taway mi adubo amok hansil halay. Mayamdo ngehak tumin laynay adudagi chalamagi mathada layriba limbigi haksang ado tapna lenglai. Chalamba, limbibo mathadagi lagthui. Limbisu mamit anido yang wana panglai. Sor adusu yang tapna holi. Chalamba konjal nikna. Limbi, Aini, ta chalamba ni. Limbi, ikang silaba chinbaldo yang wana momon taurai. Ta chalamba. Ay naku yang wana ngai. Ado masidi ni. Ay ginig betonglay. Lembi, tabalay da mong nung siniging doon na. Tabalay bulu na tubiyo ko. Malay ramdramani. Kasi, nang ay, amok na unaramdaman siya. Ay hitaway na mangunat sang doon na. Muna magsiuhilang pa ni. Sini, nung simat ini. Ay nanagmo nung sibihiman pa gini. Chalamba kapsay. Lembi ki koktaso han-han na tabiri. Nang ay mong nagangirap. Ay magangirap mo, Lembi. Kaya gito may hay rito. Ado may hay gito. Nang ay buwan isa si ba. Ay sat ka daw naman eh. May kukarasi ni. Nang ginatanong ka sila. Ay laysagi. Chalamba, Lembi po magitabakta munkang nahali. Lembi magkatarai. Ay mo nung siyang dahan mo. Nung siya. Ay nang mo nung siya, Lembi. Lembi, tabalay ki kut na mamapay. Chalamba ki sunamapay. Konsil pik na nukmi hayri. Nakoya ni kita ibang mangpahong naragdoribang taway man sa asina. Kapiyoy na kadi. Lembi yahay ba ay himing kasi. Tuan bira uko. Tabalay. Inaw ni. Ana iyak yaw na. Kung sinong sang na, dahil magikumay mo, kuhin na sang iyawran ko, ay nagsalagi. Tatsalama, si matang din ang niyamniyo ko, ay gihimasin, yung nawan sa raman. Ibabuso, karayag sinpiyo. Wahay krasi kagtan ni Hayramba, ato dagi Lembi tumin adumaklay kre, mamit aniso isin kre, Taway ga haksang kakainak siya, layriba mayamdo, kapnadaba matayaw siya. Asum Lembi ga haksang su, madhong mangam hazana pangtoki. Chalamba su, ningamdaba madi adum layki, magat habalay gadi, yumdahan zin siya. Tarik puning tinayang sinduna adumaklay minak siya.